Hello guys, welcome back to my channel. Live se ang kuire. Muna daba si yam tuina torani hanati live so. Okay, ito na surprise when live toroponi na mayam so yam na kuina so torudrobani na. Haju online dai mo kai changbirak kadaw ngaire yam na di changaroi kange. Okay, miyam changbire yam ngaje. Ngasi mana masinggi layenggi matang na kara sum nei na jage sound ju tabi bro ma'am. Okay. Rabi Tokso Mete hi kaga okay hi Amarjit Naurem hi bro okay hi Haisna Maxna hi kaka hi Maxna okay em noijay mayam lakpiba ID kanam la aroi drain khalorobane live se am kuina tawrodrawni na hatare ko ado blog so semjaragani ayamba hojikse ngasidi tongan ba anabasing sida blog semjagen thamjaba khara live khara sum pantho mage tare mana masinggi kogi dongan melena kya si mana masing mamangagi ahlam sing na mai besing na to biramba lena la yeng sing ji sigi matang da sum khara thamjage ado hana comment khara sum pajake ki ko mayam Rabi Tokso Mete kaka manu da basi kuire hoi kuire Suresh ngom yam basi kai lamde no ai herok da gine Suresh ai kenam ta check tawjaki ko mayam su comment iro comment sum ibyo aduga ai topic thamba hujalke tim to tawjage okay Shop what you love what you shop. Shop great quality products. duna di sound su phana tabi bro mayam kanano ta biro sound su tabi bro kai mathen sabiro ge Rabi Tokso ai mayan kha thonge ngasige sa nawa fare Ramesuri okay song lover tai thank you Suresh Angom tai okay ahan basidi kogi nung tanaba hidak ki matang da so ako ama thamge masi chanaba da khara sum nei bin hetare ko ayam yam chane mangi ahlam sing to biramba singi manung da khara lei adugi manung da kogi hidak se nung tanaba adugi sing lik pase sing chatpa matam le sing lik pase so masi ju faga da bo oiba aduga masi na bara masi sina ba kanda nung ju tabagi khudong chabu yam leiba posak khara mamangi ahlam sing sina biramba khara lei hetare madudi kaino hakanda kogi hainojom manado hainojom manase hangju numita sor tingaga nungsa sor tinglaga kogi khudak mam hekpi ga do ba hetare adu hekpi raga patra mada ising patra dugi mong chang yengaga ising hapiro haplo matungda fajana munna phutpiro ba phutpiraga nongmada ahum natraga marirakse thakpiyo hetare thakpiro kansida madugi kanaba yamna fangani ising likpa ising likpagi khara hanthani den aduga masi khwaidagi phabadi masagi hangjin min nataba targa so masagi mapuk numit su yai masagi mapuk numit ta sibab masagi mapuk numit ta he asu yai aduga fajana fulaga nongmuda ahum marirak se thakpi ga do bai tare masida koine ising likpa isad ising likpa gi kano singse
ꯐꯒꯠꯂꯛꯄꯒꯤ ꯆꯥꯡ ꯌꯥꯝ ꯋꯥꯡꯒꯅꯤ ꯗꯦꯟ ꯑꯗꯨꯒ if ꯀꯔꯤꯒꯨꯝꯕ ꯏꯁꯥꯗ ꯅꯨꯡ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯅꯨꯡꯁꯨ ꯁꯨꯝ ꯐꯒꯠꯂꯛꯄꯒꯤ ꯆꯥꯟꯁꯇꯨ ꯂꯩꯒꯅꯦꯕꯀꯣ ꯑꯣꯀꯦ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯌꯥꯔꯤ ꯌꯥꯈꯣꯡꯁꯦ ꯏ ꯊꯣꯛꯅ ꯆꯥꯊꯠꯄ ꯂꯩꯗꯅꯀꯣ ꯃꯁꯤ ꯐꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯉꯩ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯈꯣꯏꯅ ꯇꯧꯕꯤꯔꯝꯕꯁꯤꯡꯗꯨꯅꯤ ꯑꯩꯅ ꯊꯝꯖꯔꯤꯁꯦ ꯑꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯗꯥꯛ ꯈꯔ ꯁꯨꯝ ꯁꯤꯖꯤꯟꯅꯕꯤꯔꯝꯃꯦ ꯍꯣꯏ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯍꯧꯖꯤꯛ ꯁꯥꯏꯟꯁꯀꯤ ꯌꯨꯒꯁꯤꯗ ꯌꯥꯝ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ ꯁꯤꯒꯨꯝꯕꯁꯤ ꯅꯩꯅ ꯂꯩ ꯀꯥꯏꯅ ꯍꯥꯏꯕꯤꯕꯁꯨ ꯌꯥꯏ ꯑꯗꯨ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯅꯦ ꯑꯩ ꯏꯁꯥꯁꯨ ꯍꯧꯖꯤꯛ ꯅꯥꯔꯤꯁꯦ ꯑꯩ ꯗꯣꯛꯇꯔ ꯌꯦꯡꯉꯦ ꯑꯗꯣ ꯇꯟꯖꯥ ꯆꯥꯗꯕ ꯇꯥꯔꯒꯗꯤ ꯈꯨꯗꯣꯡ ꯆꯥꯗꯕ ꯇꯟꯖꯥ ꯆꯥꯗꯕ ꯃꯇꯝ ꯂꯩꯕ ꯇꯥꯔꯒꯗꯤ ꯁꯤꯒꯨꯝꯕ ꯃꯩꯇꯩ ꯍꯤꯗꯥꯛꯁꯤꯁꯨ ꯁꯦ ꯁꯄꯣꯁ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯎꯃꯪ ꯋꯥꯃꯪ ꯑꯃꯗ ꯆꯠꯂꯦꯅ ꯈꯜꯂꯁꯦ ꯗꯣꯛꯇꯔꯗꯒꯤ ꯈꯔ ꯂꯥꯞꯄ ꯖꯒꯥ ꯑꯃ ꯍꯣꯁꯄꯤꯇꯥꯜꯗ ꯌꯥꯝ ꯂꯥꯞꯄ ꯖꯒꯥ ꯑꯃꯗ ꯃꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯍꯤꯗꯥꯛꯁꯨ ꯄꯨꯍꯧꯗꯕ ꯇꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯁꯣꯛꯄ ꯄꯟꯕ ꯅꯠꯇ꯭ꯔꯒ ꯏꯁꯥꯒꯤ ꯑꯅꯥꯕ ꯑꯃ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯀꯟꯗꯤꯁꯟ ꯑꯃ ꯊꯤꯅꯔꯛꯀꯅꯤ ꯑꯗꯨꯒꯨꯝꯕ ꯀꯟꯗꯤꯁꯟꯗꯨ ꯊꯤꯔꯛꯄ ꯃꯇꯝꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯒꯤ ꯍꯤꯗꯥꯛꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯈꯪꯍꯧꯕ ꯇꯥꯔꯒꯗꯤ ꯅꯤꯡꯁꯤꯡꯕꯤꯔꯀꯥꯟꯁꯤꯗ ꯁꯤꯖꯤꯟꯅꯕꯗ ꯀꯥꯟꯅꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯐꯪꯒꯗꯕꯁꯨ ꯂꯩꯅꯤ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯁꯥꯏꯟꯁꯀꯤ ꯂꯝꯗ ꯆꯥꯎꯈꯠꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯍꯣꯁꯄꯤꯇꯥꯜꯒ ꯀꯩꯀꯥ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯌꯥꯝ ꯃꯃꯥꯡꯉꯩꯒꯤ ꯃꯥꯏꯕ ꯍꯥꯏꯗꯨꯅ ꯂꯩꯅꯔꯝꯃꯤꯁꯤꯡꯁꯦ ꯃꯈꯣꯏꯅꯁꯨ ꯌꯥꯝ ꯀꯟꯅ ꯆꯠꯊꯖꯔꯝꯕ ꯁꯤꯒꯨꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯑꯃ ꯂꯩ ꯃꯁꯤꯅ ꯐꯒꯠꯂꯛꯈꯤꯕꯁꯨ ꯀꯌꯥ ꯂꯩꯇꯕ ꯅꯠꯇꯦ ꯂꯩꯔꯤꯕꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯤꯗꯥꯛꯁꯤ ꯀꯨꯏꯅ ꯊꯝꯕ ꯌꯥꯕꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯥꯏꯟꯁꯀꯤ ꯄꯨꯊꯣꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯆꯥꯡ ꯌꯦꯡꯉꯒ ꯄꯨꯊꯣꯔꯛꯄꯁꯤꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯤꯗꯥꯛ ꯑꯗꯨ ꯁꯤꯒꯨꯝꯕ ꯗꯣꯛꯇꯔꯒꯤ ꯃꯦꯗꯤꯁꯤꯟ ꯍꯥꯏꯅ ꯂꯥꯛꯈꯤꯕ ꯋꯥꯅꯦꯕ ꯑꯌꯥꯝꯕ ꯃꯦꯗꯤꯁꯤꯟꯁꯤꯡꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯃꯃꯥꯡꯉꯩ ꯑꯍꯜ ꯂꯃꯟ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯁꯤꯖꯤꯟꯅꯕꯤꯔꯝꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡꯁꯦ ꯃꯣꯏꯅ ꯁꯥꯔꯝꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯁꯤꯒꯤ ꯄꯣꯠꯆꯥꯛ ꯁꯤꯒꯤ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯁꯤꯡꯁꯤ ꯂꯣꯏꯅ ꯌꯥꯎꯕ ꯉꯥꯛꯇꯅꯤ ꯁꯤꯒꯤ ꯄꯣꯠꯆꯥꯛꯁꯤꯡꯁꯤ ꯂꯣꯏꯅ ꯃꯦꯇꯔꯤꯌꯦꯜꯁꯤꯡꯁꯤ ꯂꯣꯏꯅ ꯌꯥꯎꯕ ꯉꯥꯛꯇꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕꯁꯤꯡꯁꯤꯅ ꯁꯥꯔꯛꯄ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯈꯔ ꯈꯪꯕꯗ ꯁꯨꯝ ꯀꯥꯟꯅꯒꯗ꯭ꯔꯥ ꯈꯟꯖꯅ ꯉꯁꯤ ꯃꯌꯥꯝꯗ ꯑꯗꯨꯝ ꯊꯝꯖꯕꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯏꯌꯥꯝꯕ ꯁꯒꯣꯜꯁꯦꯜ ꯅꯨꯃꯤꯠꯇ ꯆꯔꯥ ꯍꯦꯟꯅꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯏꯌꯥꯝꯕ ꯆꯔꯥ ꯍꯦꯟꯕꯁꯦ ꯅꯣꯠ ꯑꯣꯡꯂꯤ ꯁꯒꯣꯜꯁꯦꯜ ꯈꯛ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯄꯣꯛ ꯅꯨꯃꯤꯠ ꯍꯦꯟꯕꯁꯨ ꯌꯥꯎꯋꯦꯀꯣ ꯗꯦꯟ ꯑꯗꯒꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯄꯣꯛ ꯅꯨꯃꯤꯠ ꯍꯦꯟꯕ ꯌꯥꯎꯏ ꯀꯅꯥ ꯁꯒꯣꯜꯁꯦꯜ ꯍꯦꯟꯕ ꯌꯥꯎꯏ ꯃꯥꯒꯤ ꯑꯄꯥꯝꯕ ꯅꯨꯃꯤꯠ ꯍꯦꯟꯕꯁꯦ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯍꯦꯟꯕꯁꯨ ꯌꯥꯎꯋꯦ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯅꯣꯡꯃ ꯑꯃ ꯄꯨꯔꯥ ꯍꯦꯟꯕꯗꯤ ꯑꯣꯏꯔꯝꯃꯣꯏ ꯍꯥꯏꯇꯥꯔꯦ ꯑꯌꯨꯛꯀꯤ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯗꯥꯡꯒꯤ ꯆꯔꯥ ꯑꯃ ꯍꯦꯟꯕ ꯑꯣꯏꯕꯤꯔꯝꯒꯅꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯣꯡꯃ ꯆꯔꯥ ꯍꯦꯟꯕꯁꯤ ꯌꯥꯝ ꯐꯩ ꯑꯩꯈꯣꯏꯗ ꯇꯣꯛꯁꯤꯛꯀꯤ ꯁꯔꯨꯛ ꯗꯤꯇꯣꯛꯁꯀꯤ ꯁꯔꯨꯛ ꯂꯩꯔꯝꯕꯁꯤꯡꯁꯦ ꯁꯤꯒꯤ ꯗꯦꯟ ꯑꯗꯒꯤ ꯆꯥꯕ ꯇꯨꯝꯍꯟꯕꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯏꯁꯥꯗ ꯌꯥꯝ ꯑꯩꯈꯣꯏ ꯁꯥꯏꯟꯇꯤꯐꯤꯀꯦꯜꯂꯤ ꯃꯁꯤ ꯌꯥꯝ ꯐꯕꯒꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯔꯥ ꯍꯦꯟꯕꯁꯤ ꯌꯥꯝ ꯐꯕ ꯂꯩ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯀꯥꯟꯅꯕꯁꯤ ꯌꯥꯝ ꯂꯩ ꯑꯗꯨꯅ ꯁꯒꯣꯜꯁꯦꯜ ꯅꯨꯃꯤꯠ ꯈꯛꯀꯤ ꯋꯥ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗꯤꯀꯣ ꯑꯩ ꯋꯥꯈꯜꯂꯣꯟꯗꯗꯤ ꯔꯥꯃꯦꯁꯣꯔꯤ ꯇꯥꯏ ꯑꯣꯀꯦ ꯏꯔꯨꯡꯕꯝ ꯅꯦꯄꯣꯂꯤꯌꯟ ꯀꯀꯥ ꯀꯦꯟꯁꯔ ꯍꯥꯏꯕ ꯂꯥꯏꯅꯥꯁꯦ ꯃꯤꯅ ꯐꯠꯇꯕ ꯄꯣꯠꯁꯦꯝ ꯖꯥꯗꯨꯗꯩ ꯑꯣꯏꯊꯣꯛꯄ ꯌꯥꯕꯩ ꯃꯔꯝ ꯂꯩꯕ꯭ꯔꯣ ꯑꯣꯏꯔꯒꯅ ꯀꯃꯥꯏꯅ ꯐꯍꯟꯒꯅꯤ ꯑꯣꯀꯦ ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯂꯩ ꯄꯣꯠꯁꯦꯝ ꯖꯥꯗꯨꯁꯦ ꯑꯌꯥꯝꯕ ꯐꯠꯇꯕ ꯆꯥꯕ ꯌꯥꯗꯕ ꯆꯤꯟꯖꯥꯛꯁꯤꯡꯁꯦ ꯑꯌꯥꯝꯕ ꯆꯥꯅꯕꯗꯒꯤ ꯑꯣꯏꯔꯛꯄ ꯉꯥꯛꯇꯅꯤ ꯆꯥꯟꯅꯗꯕ ꯆꯤꯟꯖꯥꯛꯀ ꯌꯦꯡꯕꯨꯡꯅꯕ ꯑꯩꯈꯣꯏ ꯆꯥꯟꯅꯗꯕ ꯄꯣꯠꯁꯛꯁꯤꯡꯁꯦ ꯏꯁꯥꯗ ꯃꯅꯨꯡꯗ ꯂꯩꯕ ꯉꯝꯗꯕ ꯗꯦꯟ ꯑꯗꯒꯤ ꯇꯨꯝꯕ ꯉꯝꯗꯕ ꯄꯣꯠꯁꯛꯁꯤꯡꯁꯤꯅꯁꯨ ꯄꯣꯠꯁꯦꯝ ꯖꯥꯗꯨꯁꯦ ꯌꯥꯝ ꯑꯣꯏꯒꯜꯂꯦ ꯑꯗꯨꯒ ꯑꯗꯨꯁꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯠꯇꯕ ꯆꯤꯟꯖꯥꯛ ꯌꯥꯎꯔꯤꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤꯡꯁꯤꯅ ꯁꯨꯝ ꯂꯩꯁꯤꯟꯈꯤꯕ ꯇꯥꯔꯒꯗꯤ ꯀꯦꯟꯁꯔ ꯐꯣꯔꯝ ꯇꯧꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯇꯧꯕꯒꯤ ꯀꯟꯗꯤꯁꯟ ꯂꯩꯔꯛꯀꯅꯤ ꯃꯗꯨꯃꯛꯅ ꯂꯣꯏꯅ ꯇꯧꯈꯤꯅꯤ ꯍꯥꯏꯕꯃꯛꯁꯨ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯪꯒꯤꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯍꯣꯏ ꯃꯊꯪ ꯊꯝꯖꯔꯛꯀꯦ ꯅꯨꯄꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯆꯦꯟꯕꯁꯦ ꯐꯠꯇꯕ꯭ꯔꯥ ꯀꯩ ꯂꯩꯒꯦ ꯐꯠꯇꯦ ꯁꯆꯤꯟ ꯑꯗꯨ ꯖꯦꯛꯇꯣ ꯁꯠꯄꯤꯔꯝꯃꯣ ꯏꯃꯥ ꯁꯥꯎꯟ ꯑꯗꯨꯗ ꯃꯊꯛꯀꯤ ꯖꯦꯛꯇꯣ ꯁꯠꯄꯤꯔꯝꯃꯣ ꯍꯣꯏ ꯌꯥꯏ ꯗꯦꯟ ꯏꯔꯨꯡꯕꯝ ꯅꯦꯄꯣꯂꯤꯌꯟ ꯀꯀꯥ ꯑꯃꯅ ꯍ꯭ꯋꯥꯏꯠ ꯗꯤꯆꯥꯔꯖꯁꯦ ꯀꯃꯥꯏꯅ ꯐꯍꯟꯒꯗꯒꯦ ꯑꯣꯀꯦ ꯑꯩ ꯂꯣꯏ ꯊꯝꯖꯔꯛꯀꯦꯀꯣ ꯃꯌꯥꯝ ꯇꯥꯕꯤꯔꯣ ꯑꯩ ꯃꯊꯪ ꯈꯔ ꯁꯨꯝ ꯄꯥꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯄꯨꯄꯨ ꯈꯣꯏꯅ ꯊꯝꯕꯤꯔꯝꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯤ ꯃꯣꯏꯅ ꯏꯕꯤꯔꯝꯕꯁꯤꯡꯁꯦ ꯑꯩ ꯁꯨꯝ ꯈꯔ ꯃꯌꯥꯝꯒ ꯈꯪꯃꯤꯟꯅꯁꯦ ꯍꯥꯏꯅ ꯊꯝꯖꯕꯅꯤ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯁꯦꯝꯖꯔꯒꯗꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯒꯗꯕꯅꯤ ꯑꯗꯣ ꯑꯩꯁꯤ ꯃꯇꯝ ꯀꯨꯏꯅ ꯕ꯭ꯂꯣꯛ ꯁꯦꯝꯕ ꯉꯝꯃꯨꯗ꯭ꯔꯕꯅꯤꯅ ꯑꯗꯣ ꯕ꯭ꯂꯣꯛꯁꯨ ꯁꯨꯝ ꯁꯦꯝꯖꯔꯛꯈꯤꯒꯦ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯁꯤꯗ ꯋꯥꯠꯍꯧꯕ ꯈꯣꯠꯄꯁꯤꯡꯗꯨꯁꯨꯀꯣ ꯍꯧꯖꯤꯛꯀꯤ ꯌꯥꯔꯤ ꯌꯥꯈꯣꯡꯁꯦ ꯏ ꯊꯣꯛꯅ ꯆꯥꯊꯠꯄ ꯁꯤ ꯐꯅꯕꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯪꯐꯥꯜꯗ ꯍꯧꯕ ꯏꯀꯥꯏꯊꯕꯤ ꯀꯪꯐꯥꯜꯂꯥꯏ ꯏꯀꯥꯏꯊꯕꯤ ꯍꯥꯏꯅꯕꯗꯣ ꯃꯗꯨꯒꯤ ꯃꯅꯥꯁꯤ ꯈꯨꯗꯥꯞ ꯑꯃ ꯍꯦꯛꯂꯒ
ꯑꯩꯈꯣꯏꯅ ꯈꯣꯟꯗ ꯐꯖꯅ ꯍꯥꯞꯂꯒ ꯁꯨꯕꯤꯔ ꯃꯍꯤ ꯇꯥꯅ ꯁꯨꯒꯥꯏꯕꯤꯌꯣ ꯑꯗꯨ ꯁꯨꯒꯥꯏꯕꯤꯔꯕ ꯃꯇꯨꯡꯗ ꯃꯍꯤꯗꯨ ꯑꯩꯈꯣꯏꯅ ꯆꯨꯝꯊꯣꯛꯄꯤꯔꯒ ꯃꯍꯤ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯆꯥꯡ ꯌꯦꯡꯉꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯊꯨꯝꯗꯣ ꯑꯗꯨ ꯈꯔ ꯅꯩꯈꯥꯏꯔꯒ ꯑꯃꯨꯛ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯖꯦꯜꯒꯤ ꯇꯥꯏꯞꯇ ꯁꯦꯝꯗꯣꯏꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯥꯔꯤ ꯌꯥꯈꯣꯡ ꯃꯄꯥꯗꯨꯗ ꯈꯨꯗꯣꯝꯕꯤꯅ ꯍꯤꯗꯥꯛ ꯑꯗꯣ ꯍꯥꯞꯂꯒ ꯈꯨꯗꯣꯝꯕꯤꯗ ꯍꯥꯞꯂꯒ ꯍꯥꯏꯇꯥꯔꯦ ꯈꯨꯗꯣꯝꯕꯤꯅ ꯍꯥꯞꯂꯒ ꯑꯩꯈꯣꯏ ꯅꯣꯡꯃꯗ ꯑꯅꯤꯔꯛ ꯅꯠꯇ꯭ꯔꯒ ꯑꯍꯨꯝꯂꯛꯇ ꯁꯨꯝ ꯑꯩꯈꯣꯏꯅ ꯑꯍꯨꯝꯂꯛ ꯃꯔꯛꯇ ꯁꯨꯝ ꯍꯥꯞꯄꯤꯒꯗꯧꯕ ꯍꯥꯏꯇꯥꯔꯦ ꯌꯥꯔꯤ ꯌꯥꯈꯣꯡ ꯅꯥꯔꯤꯕ ꯖꯒꯥꯗꯨꯗ ꯃꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯐꯒꯅꯤ ꯃꯃꯥꯡꯉꯩ ꯑꯍꯜ ꯂꯃꯟꯁꯤꯡ ꯇꯧꯕꯤꯔꯝꯃꯤꯁꯤ ꯁꯤꯅꯤꯀꯣ ꯗꯦꯟ ꯑꯗꯨꯒ ꯑꯍꯨꯝ ꯁꯨꯕꯗ ꯄꯨꯛ ꯊꯤꯟꯕ ꯑꯩꯈꯣꯏ ꯌꯥꯝ ꯇꯣꯏꯅ ꯇꯧꯅꯩ ꯄꯨꯛ ꯊꯤꯟꯕꯁꯤ ꯌꯥꯝ ꯂꯥꯏꯅ ꯐꯅꯕ ꯄꯥꯝꯕꯩꯁꯤ ꯀꯩꯗꯧꯅꯤ ꯑꯩꯈꯣই ꯄꯨꯛ ꯊꯤꯟꯕꯁꯦ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯆꯥꯛ ꯆꯥꯗ꯭ꯔꯒꯁꯨ ꯄꯨꯛ ꯊꯤꯟꯕ ꯌꯥꯎꯏ ꯍꯦꯟꯖꯤꯟꯅ ꯆꯥꯔꯕꯗꯤ ꯄꯨꯛ ꯊꯤꯟꯕꯁꯨ ꯌꯥꯎꯏ ꯑꯗꯨ ꯅꯠꯇꯕꯤꯗ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯄꯨꯛ ꯊꯤꯟꯕꯁꯤ ꯄꯨꯛ ꯌꯥꯝ ꯊꯤꯟꯕ ꯌꯥꯎꯏꯅꯀꯣ ꯑꯗꯨꯒꯨꯝꯕꯁꯤ ꯑꯩꯈꯣꯏ ꯀꯩꯗꯧꯔ ꯐꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯌꯦꯡꯁꯤꯟ ꯃꯅꯥꯁꯤ ꯗꯔꯀꯥꯔ ꯂꯩ ꯌꯦꯡꯁꯤꯟ ꯃꯅꯥ ꯈꯔ ꯍꯦꯛꯄꯤꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯍꯤ ꯇꯥꯅ ꯈꯨꯕꯥꯛꯇ ꯅꯩꯈꯥꯏꯕꯤꯌꯣ ꯌꯦꯡꯁꯤꯟ ꯃꯅꯥꯁꯦ ꯅꯩꯈꯥꯏꯔꯕ ꯃꯇꯨꯡꯗ ꯃꯗꯨꯒꯤ ꯃꯍꯤꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤꯆꯤꯗ ꯈꯔ ꯇꯥꯍꯟꯕꯤꯒꯗꯕ ꯀꯣ ꯁꯤꯒꯤ ꯃꯤꯆꯤꯗ ꯈꯔ ꯇꯥꯍꯟꯕꯤꯒꯗꯕ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯝꯗ ꯈꯔ ꯊꯨꯞꯄ ꯈꯣꯠꯄ ꯈꯔꯗꯤ ꯂꯩꯅꯤ ꯃꯤꯆꯤꯗ ꯇꯥꯕ ꯃꯇꯝꯗꯀꯣ ꯃꯤꯠ ꯎꯏꯁꯤꯟꯕꯤꯔꯒ ꯇꯧꯔꯁꯨ ꯌꯥꯏ ꯃꯗꯨꯗ ꯁꯨꯝ ꯃꯥꯒꯤ ꯐꯔꯛꯀꯅꯦꯕ ꯀꯣ ꯑꯗꯨ ꯉꯁꯥꯏ ꯄꯥꯏꯜ ꯀꯦꯁꯀꯤ ꯑꯃ ꯍꯥꯏꯕꯤꯔꯝꯕꯗꯣ ꯄꯥꯏꯜ ꯀꯦꯁꯀꯤꯁꯤ ꯍꯤꯗꯥꯛ ꯌꯥꯝꯃꯦ ꯃꯃꯥꯡꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯌꯥꯝ ꯂꯩꯔꯝꯃꯦ ꯍꯤꯗꯥꯛꯁꯤꯡꯗ ꯈꯔ ꯁꯨꯝ ꯄꯟꯖꯔꯛꯀꯦ ꯂꯣꯏꯅꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯀꯣ ꯔꯣꯁꯅꯤꯁꯤꯖꯝ ꯇꯔꯄꯟ ꯀꯠꯄꯁꯦ ꯅꯤꯉꯣꯜꯅ ꯀꯠꯄ ꯌꯥꯕ꯭ꯔꯣ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯒꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯤ ꯄꯤꯕꯥꯁꯤꯡꯅ ꯀꯠꯄꯅ ꯈ꯭ꯋꯥꯏ ꯐꯩ ꯑꯗꯨꯒ ꯂꯩꯇ꯭ꯔꯒꯗꯤ ꯅꯤꯉꯣꯜꯅ ꯀꯠꯄꯤꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯂꯩꯕ ꯂꯩꯇ꯭ꯔꯒꯗꯤ ꯑꯗꯨ ꯅꯤꯡꯁꯤꯡꯕꯤꯗꯨꯅ ꯀꯠꯄꯗꯨꯅ ꯈ꯭ꯋꯥꯏ ꯐꯩ ꯑꯗꯨꯒ ꯐꯕꯗꯤ ꯅꯤꯄꯥꯅ ꯀꯠꯄꯅ ꯐꯩ ꯑꯗꯨꯒ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯔꯗꯤ ꯅꯨꯄꯤꯅ ꯁꯨꯝ ꯀꯠꯄꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯣꯀꯦ ꯑꯗꯨꯒ ꯃꯔꯛ ꯊꯠꯅ ꯁꯥꯔ ꯌꯨꯝꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯎ ꯇꯥꯁꯤꯜꯂꯛꯄꯁꯤ ꯑꯐ ꯐꯠꯇ ꯈꯖꯤꯛꯇꯪ ꯊꯝꯕꯤꯌꯨ ꯅꯨꯡꯁꯤꯠꯅꯒꯨꯝꯕ ꯇꯨꯁꯤꯜꯂꯛꯑꯒ ꯌꯨꯝꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯇꯥꯔꯛꯄ ꯑꯗꯨꯒ ꯌꯨꯝ ꯑꯣꯟꯁꯤꯜꯂ ꯇꯥꯔꯛꯄꯩꯗꯤ ꯊꯣꯏꯅ ꯀꯥꯏꯅꯤꯡꯉꯥꯏ ꯌꯨꯝꯗꯒꯨꯝꯕ ꯀꯩꯒꯨꯝꯕ ꯅꯟꯈꯤꯕ ꯇꯥꯔꯒꯗꯤ ꯐꯠꯇꯕ ꯈꯔ ꯁꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯕꯣꯊꯦ ꯗꯦꯟ ꯉꯁꯥꯏꯒꯤ ꯄꯥꯜ ꯀꯦꯁꯀꯤ ꯅꯨꯡꯁꯪꯒꯤꯁꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯅꯨꯡꯁꯪꯁꯦ ꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯍꯤꯗꯥꯛꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯍꯤꯗꯥꯛ ꯃꯅꯥꯗꯣ ꯃꯩꯇꯩ ꯍꯤꯗꯥꯛ ꯃꯅꯥ ꯊꯥꯅꯔꯤꯀꯣ ꯍꯤꯗꯥꯛ ꯃꯅꯥꯁꯤ ꯑꯐꯕ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯁꯥꯃꯨ ꯂꯝꯕꯦꯜꯗꯣ ꯁꯥꯃꯨ ꯂꯝꯕꯦꯜ ꯈꯪꯕꯤꯀꯣ ꯁꯥꯃꯨ ꯂꯝꯕꯦꯜꯁꯤ ꯇꯩꯁꯤꯟꯕꯤꯔꯣ ꯇꯩꯁꯤꯜꯂꯀꯥꯟꯗ ꯑꯗꯨꯒ ꯍꯤꯗꯥꯛ ꯃꯅꯥꯗꯣ ꯇꯥꯁꯤꯜꯂꯒ ꯌꯣꯝꯁꯤꯟꯕꯤꯅꯤ ꯍꯥꯏꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯪ ꯁꯨꯡꯅ ꯄꯨꯟꯁꯤꯟꯕꯤꯒꯗꯧꯕ ꯇꯥꯁꯤꯜꯂꯒ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯂꯩꯔꯤꯕ ꯍꯤꯗꯥꯛ ꯃꯅꯥ ꯑꯃꯗ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯥꯃꯨ ꯂꯝꯕꯦꯜꯁꯤ ꯍꯥꯞꯄꯤꯔꯅꯤ ꯅꯩꯈꯥꯏꯕꯤꯔꯒ ꯍꯥꯞꯄꯤꯔꯅꯤ ꯑꯗꯨꯒ ꯌꯣꯝꯁꯤꯟꯕꯤꯔꯅꯤ ꯌꯣꯝꯁꯤꯟꯕꯤꯔꯒ ꯄꯨꯟꯁꯤꯟꯕꯤꯗꯣꯏꯅꯦꯕ ꯄꯨꯟꯁꯤꯟꯕꯤꯔꯀꯥꯟꯁꯤꯗ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯇꯨꯝꯕ ꯃꯇꯝꯗ ꯁꯧꯖꯊꯣꯡꯁꯤꯗ ꯅꯝꯁꯤꯟꯕꯤꯒꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯅꯝꯁꯤꯟꯕꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯃꯥꯡꯊꯣꯡꯗ ꯂꯩꯔꯤꯕ ꯇꯤꯜ ꯚꯥꯏꯔꯁꯀꯤ ꯂꯩꯔꯤꯕ ꯄꯣꯠꯁꯛ ꯇꯤꯟꯒꯨꯝꯕꯁꯦ ꯃꯁꯤ ꯁꯤꯒꯅꯦꯕ ꯑꯗꯨꯒ ꯑꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯃꯥꯡꯕꯁꯦ ꯁꯤꯁꯨ ꯂꯥꯛꯀꯅꯦꯕꯀꯣ ꯊꯣꯔꯛꯀꯅꯦꯕ ꯁꯨꯝ ꯑꯗꯨꯒ ꯄꯥꯜꯒꯤꯗꯤ ꯃꯈꯜ ꯌꯥꯝꯃꯦ ꯁꯤꯈꯛꯁꯨ ꯅꯠꯇꯦ ꯏꯞ ꯑꯁꯤꯅ ꯆꯥꯟꯅꯔꯕ ꯐꯔꯦ ꯆꯥꯟꯅꯗ꯭ꯔꯕ ꯑꯁꯤꯅ ꯈꯤꯇꯪ ꯌꯧꯕ ꯉꯝꯗ꯭ꯔꯕ ꯑꯃꯨꯛ ꯀꯔꯤꯃꯨꯛ ꯇꯧꯅꯤ ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯥꯡꯊꯣꯡ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯁꯤꯗ ꯐꯤꯅꯥꯏꯜ ꯑꯐꯕ ꯑꯃ ꯂꯩꯕꯅꯤꯀꯣ ꯐꯤꯅꯥꯏꯜꯁꯦ ꯈꯔ ꯁꯨꯝ ꯈꯨꯗꯣꯜ ꯑꯃ ꯂꯥꯞꯅ ꯑꯩꯈꯣꯏꯒꯤ ꯇꯨꯝꯂꯝꯗꯥꯏꯗ ꯇꯩꯒꯗꯕ ꯍꯥꯏꯇꯥꯔꯦ ꯇꯩꯔꯒ ꯇꯨꯝꯕꯤꯈꯤꯕ ꯑꯗꯨ ꯅꯣꯡꯃ ꯅꯤꯅꯤ ꯃꯅꯨꯡꯗ ꯁꯨꯝ ꯑꯃꯥꯡꯊꯣꯡꯗꯨꯗ ꯅꯛꯅ ꯇꯩꯒꯗꯕ ꯄꯨꯔꯥ ꯃꯅꯨꯡ ꯆꯪꯅ ꯅꯠꯇꯦꯀꯣ ꯃꯇꯥꯏ ꯑꯣꯏꯅ ꯇꯩꯕꯤꯒꯗꯕ ꯍꯥꯏꯇꯥꯔꯦ ꯁꯤꯁꯨ ꯐꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯛꯂꯥꯏ ꯇꯧꯕ ꯂꯩꯇ꯭ꯔꯥ ꯑꯗꯨꯁꯨ ꯑꯗꯨꯝ ꯐꯒꯅꯦꯕꯀꯣ ꯃꯁꯤ ꯃꯃꯥꯡꯉꯩ ꯑꯍꯟꯁꯤꯡꯅ ꯁꯨꯝ ꯊꯝꯕꯤꯔꯝꯕ ꯍꯥꯏꯕꯤꯔꯝꯕꯁꯤꯡꯗꯨꯅꯤꯀꯣ ꯑꯗꯨꯒ ꯄꯥꯜꯒꯤꯗꯤ ꯌꯥꯝ ꯂꯥꯛꯈꯤꯅꯤ ꯑꯩ ꯃꯊꯪ ꯃꯊꯪ ꯍꯥꯏꯖꯔꯛꯈꯤꯒꯦ ꯑꯇꯣꯞꯄ ꯈꯔ ꯑꯃꯨꯛ ꯂꯥꯛꯁꯤꯟꯖꯒꯦ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯐꯝꯕꯤ ꯐꯒꯠꯅꯕ ꯈꯣꯠꯅꯕ ꯀꯥꯏꯗꯁꯨ ꯂꯣꯏ ꯂꯥꯛꯈꯤꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯇꯣꯟ ꯐꯥꯏꯕꯗꯣ ꯏꯇꯣꯟ ꯐꯥꯏꯕꯁꯦ ꯑꯗꯨꯒ ꯅꯠꯇ꯭ꯔꯒꯅ ꯗꯥꯏꯔꯤꯌꯥꯒꯤ ꯁꯤꯁꯦ ꯃꯔꯨꯑꯣꯏꯕ ꯍꯤꯗꯥꯛꯁꯦ ꯃꯃꯥꯡꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯧꯕꯤꯔꯝꯕꯁꯦ
ꯄꯦꯔꯨꯛ ꯃꯍꯤ ꯈꯔ ꯂꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯄꯦꯔꯨꯛ ꯃꯍꯤ ꯈꯔ ꯂꯧꯕꯤꯔꯒ ꯑꯗꯨꯒ ꯈꯣꯏꯍꯤꯒ ꯆꯥꯡ ꯈꯔ ꯌꯦꯡꯉꯀꯥꯟꯗ ꯇꯩꯁꯤꯟꯕꯤꯒꯗꯧꯕ ꯑꯗꯨꯒ ꯅꯣꯡꯃꯗ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯁꯦ ꯁꯨꯝ ꯊꯛꯄꯤꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯤ ꯉꯁꯥꯏ ꯁꯣꯔꯤ ꯑꯩ ꯇꯩꯕ ꯍꯥꯏꯗꯣ ꯇꯩꯕ ꯍꯥꯏꯒꯗꯕ ꯅꯠꯇꯦꯀꯣ ꯑꯅꯤꯗꯨ ꯄꯨꯟꯁꯤꯟꯕꯤꯒꯗꯧꯕ ꯍꯥꯏꯕꯗꯤ ꯄꯦꯔꯨꯛ ꯃꯍꯤ ꯈꯔ ꯂꯧꯕꯤꯔꯅꯤ ꯁꯨꯒꯥꯏꯔꯒ ꯄꯦꯔꯨꯛ ꯃꯍꯤ ꯂꯧꯔꯀꯥꯟꯗ ꯗꯦꯟ ꯑꯗꯨꯒ ꯈꯣꯏꯍꯤꯒ ꯆꯥꯡ ꯈꯔ ꯌꯦꯡꯉꯒ ꯄꯨꯟꯁꯤꯟꯕꯤꯗꯣꯏꯅꯦ ꯑꯣꯠꯈꯥꯏꯕꯤꯗꯣꯏꯅꯦ ꯃꯤꯛꯁ ꯇꯧꯕꯤꯔꯧꯕꯀꯣ ꯑꯗꯨꯒ ꯅꯣꯡꯃꯗ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯊꯛꯄꯤꯕꯁꯤ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯇꯣꯟ ꯐꯥꯏꯕꯒꯨꯝꯕꯁꯤ ꯌꯥꯝ ꯐꯒꯅꯦꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯩꯀ꯭ꯔꯨ ꯃꯅꯥꯁꯤ ꯐꯖꯅ ꯐꯨꯠꯄꯤꯔꯒ ꯑꯗꯨꯒ ꯅꯣꯡꯃꯗ ꯑꯍꯨꯝꯂꯛ ꯃꯔꯤꯔꯛ ꯊꯛꯄꯤꯒꯗꯕ ꯃꯇꯝꯗꯨꯁꯨ ꯏꯇꯣꯟ ꯐꯥꯏꯕꯁꯤ ꯐꯒꯅꯦꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯕ ꯌꯥꯏ ꯍꯥꯏꯕ ꯃꯇꯝꯗ ꯁꯪꯒꯣꯝꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤ ꯍꯤꯗꯥꯛꯁꯦ ꯁꯪꯒꯣꯝꯒ ꯅꯨꯡꯁꯤ ꯍꯤꯗꯥꯛꯀꯁꯦ ꯐꯖꯅ ꯐꯨꯠꯄꯤꯔꯀꯥꯟꯁꯤꯗ ꯁꯪꯒꯣꯝ ꯐꯨꯠꯄ ꯃꯇꯝꯗ ꯅꯨꯡꯁꯤ ꯍꯤꯗꯥꯛꯁꯦ ꯍꯥꯞꯄꯤꯒꯗꯧꯕ ꯑꯗꯨꯒ ꯊꯛꯄ ꯃꯇꯝꯗꯁꯨ ꯏꯇꯣꯟ ꯐꯥꯏꯕ ꯐꯒꯅꯤ ꯃꯁꯤꯗꯤ ꯏꯇꯣꯟ ꯐꯥꯏꯕ ꯈꯛꯀꯤ ꯋꯥ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣꯅꯤ ꯃꯁꯤ ꯊꯛꯄ ꯃꯇꯝꯗ ꯐꯝꯕꯤꯗꯨꯁꯨ ꯌꯥꯝ ꯐꯒꯠꯄ ꯂꯩꯒꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯇꯣꯞꯄ ꯏꯇꯣꯟ ꯐꯥꯏꯕꯁꯦ ꯐꯅꯕꯒꯤꯗꯃꯛꯇ ꯑꯃꯅ ꯑꯃꯨꯛ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯐꯣꯏꯁꯦ ꯍꯩꯖꯤꯡ ꯐꯖꯅ ꯐꯥꯕ ꯂꯐꯣꯏ ꯐꯖꯅ ꯃꯨꯜꯂꯕ ꯃꯊꯛꯇ ꯃꯨꯟꯕꯅ ꯈ꯭ꯋꯥꯏ ꯐꯩ ꯃꯁꯤ ꯑꯩꯈꯣꯏꯗ ꯃꯩꯗ ꯃꯨꯟꯅ ꯐꯖꯅ ꯂꯧꯒꯗꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯀꯨꯅꯤ ꯀꯩꯅ ꯌꯥꯎꯔ ꯐꯖꯅ ꯂꯧꯕꯤꯒꯗꯧꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯏꯇꯣꯟ ꯐꯥꯏꯔꯤꯕ ꯃꯤꯗꯣ ꯃꯗꯨꯗ ꯄꯤꯖꯕꯤꯒꯗꯧꯕ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯏꯇꯣꯟ ꯐꯥꯏꯕꯁꯤ ꯐꯒꯅꯦꯕ ꯌꯥꯕꯤꯀꯣ ꯃꯌꯥꯝ ꯇꯥꯕꯤꯔꯤꯀꯣ ꯔꯣꯁꯅꯤ ꯍꯤꯖꯝ ꯊꯦꯡꯛ ꯌꯨ ꯑꯣꯖꯥ ꯇꯔꯄꯟ ꯀꯠꯄꯤꯅꯕ ꯅꯨꯄꯥ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯒꯤ ꯅꯤꯡꯉꯣꯜ ꯑꯩꯅ ꯑꯗꯨꯝ ꯀꯠꯆꯒꯦ ꯇꯧꯕꯅꯤ ꯀꯠꯇꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯣꯏ ꯀꯠꯄꯤꯌꯨ ꯑꯗꯣ ꯁꯥꯔ ꯈꯣꯡ ꯍꯥꯝꯕ ꯅꯨꯡꯉꯥꯏꯇꯕꯁꯤ ꯀꯝꯗꯧꯅ ꯐꯒꯅꯤ ꯈꯣꯡ ꯍꯥꯝꯕ ꯅꯨꯡꯉꯥꯏꯇꯕꯁꯤ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯖꯕꯗꯨꯁꯨ ꯏꯇꯣꯟ ꯐꯥꯏꯕꯁꯤꯒꯁꯨ ꯆꯥꯎꯔꯥꯛꯄ ꯈꯔ ꯃꯥꯟꯅꯅꯤ ꯁꯨꯝ ꯅꯨꯡꯉꯥꯏꯅꯤꯀꯣꯁꯦ ꯑꯗ ꯉꯁꯥꯏ ꯄꯥꯜ ꯀꯦꯁꯀꯤ ꯍꯤꯗꯥꯛꯇꯨ ꯁꯨꯝ ꯁꯤꯖꯤꯟꯅꯕꯤꯕ ꯌꯥꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯗꯨ ꯈꯛꯀꯤ ꯍꯤꯗꯥꯛꯁꯨ ꯂꯥꯛꯈꯤꯅꯤ ꯁꯨꯝ ꯍꯥꯏꯖꯔꯛꯀꯦ ꯀꯀꯥ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯈꯣꯡ ꯍꯥꯝꯕ ꯃꯤꯗ ꯄꯨꯛꯅꯨꯡꯗ ꯄꯣꯝꯕꯁꯦ ꯀꯔꯤ ꯇꯧꯔꯒ ꯐꯒꯅꯤ ꯑꯗꯨꯗꯤ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯗꯤꯀꯣ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯂꯥꯏꯅꯥꯒꯤ ꯅꯠꯇꯕ ꯉꯁꯥꯏ ꯑꯩꯅ ꯁ꯭ꯇꯦꯝ ꯁꯦꯜꯒꯤ ꯍꯤꯗꯥꯛ ꯑꯃ ꯑꯩꯅ ꯁꯤꯖꯤꯟꯅꯖꯔꯤꯗꯣ ꯑꯗꯨꯒꯤ ꯁ꯭ꯇꯦꯝ ꯁꯦꯜꯁꯤ ꯁꯨꯝ ꯁꯤꯖꯤꯟꯅꯕꯤꯌꯨ ꯌꯥꯝ ꯐꯒꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯣꯛꯁꯦ ꯁ꯭ꯇꯤꯜ ꯑꯩꯁꯨ ꯂꯣꯛꯁꯤ ꯇꯧꯔꯤꯅꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯆꯥꯅꯕ ꯑꯉꯥꯡꯅ ꯂꯣꯛ ꯌꯥꯝ ꯈꯨꯕ ꯂꯩ ꯑꯍꯟꯅ ꯂꯣꯛ ꯈꯨꯔꯒꯁꯨ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯩꯅꯗꯤ ꯊꯤꯕ ꯄꯣꯠꯁꯛꯁꯤ ꯐꯪꯖꯗꯕꯒꯤꯅꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯐꯪꯉꯕ ꯖꯒꯥꯕꯨꯗꯤ ꯂꯩꯕꯅꯦ ꯑꯩꯈꯣꯏꯒꯤ ꯍꯩꯕꯤ ꯃꯔꯨꯗꯣ ꯍꯩꯕꯤ ꯃꯔꯨ ꯈꯪꯕꯤꯀꯣ ꯍꯩꯕꯤ ꯃꯔꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯑꯩꯈꯣꯏꯒꯤ ꯃꯇꯣꯡ ꯑꯉꯧꯕ ꯌꯥꯝ ꯈꯥꯕ ꯂꯩꯕꯅꯦ ꯍꯥꯏꯇꯥꯔꯦ ꯃꯗꯨꯗꯨ ꯂꯧꯕꯤꯔꯣ ꯑꯗꯨꯒ ꯅꯨꯡꯁꯥꯗ ꯀꯪꯅ ꯐꯧꯕꯤꯔꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯥ ꯇꯥꯅ ꯐꯖꯅ ꯀꯨꯞꯅ ꯁꯨꯕꯤꯔꯣ ꯂꯣꯏꯅꯅ ꯆꯥꯡ ꯑꯃ ꯌꯦꯡꯗꯨꯅ ꯑꯉꯥꯡꯒꯤ ꯃꯑꯣꯡ ꯌꯦꯡꯂꯒ ꯏꯁꯤꯡꯗ ꯆꯥꯃꯁ 2-3ꯗ ꯃꯨꯁꯂꯥ ꯇꯥꯅ ꯐꯖꯅ ꯀꯨꯞꯅ ꯈꯣꯏꯍꯤꯒ ꯂꯣꯏꯅꯅ ꯆꯥꯡ ꯌꯦꯡꯂꯒ ꯍꯥꯞꯂꯒ ꯅꯩꯈꯥꯏꯔꯒ ꯑꯩꯈꯣꯏꯅ ꯊꯛꯄꯁꯤ ꯂꯣꯛ ꯌꯥꯝ ꯐꯒꯅꯦꯕ ꯑꯗꯨꯒ ꯑꯃꯅ ꯎ ꯄꯥꯝꯕꯤ ꯈꯣꯛ ꯍꯥꯏꯕ ꯎ ꯄꯥꯝꯕꯤꯗꯣ ꯑꯗꯨꯒꯤ ꯃꯀꯨꯁꯤ ꯑꯩꯈꯣꯏꯅ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯍꯟꯒꯠꯅ ꯂꯧꯕꯤꯒꯗꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯊꯥꯡꯒ ꯇꯧꯔꯒ ꯈꯣꯠꯀꯠꯂꯒ ꯂꯧꯕꯗꯣ ꯃꯅꯥ ꯂꯧꯕꯗꯣ ꯑꯗꯨꯒ ꯏꯁꯤꯡꯗ ꯃꯨꯟꯅ ꯑꯩꯈꯣꯏꯅ ꯐꯨꯠꯄꯤꯒꯗꯧꯕ ꯃꯍꯤꯁꯦ ꯅꯨꯃꯤꯠ 4-5 ꯑꯌꯨꯛꯇ ꯅꯨꯡꯊꯤꯟꯗ ꯑꯅꯤꯔꯛ ꯊꯛꯄꯤꯕ ꯃꯁꯤ ꯌꯥꯝꯅ ꯀꯥꯟꯅꯒꯅꯦꯕ ꯂꯣꯛ ꯈꯨꯕ ꯃꯇꯝꯁꯤꯀꯣ ꯎꯍꯜꯒꯤ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯀꯤ ꯈꯣꯛꯀꯤ ꯎꯁꯦ ꯁꯤꯒꯤ ꯃꯎꯟꯁꯤꯀꯣ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯏꯇꯣꯟ ꯐꯥꯏꯕꯒꯤ ꯑꯃꯁꯨ ꯍꯥꯏꯒꯦ ꯉꯁꯥꯏꯒꯤ ꯁꯪꯒꯣꯝꯒ ꯅꯨꯡꯁꯤ ꯍꯤꯗꯥꯛꯀ ꯑꯅꯤ ꯄꯨꯟꯁꯤꯜꯂꯒ ꯐꯨꯠꯄꯗꯣ ꯑꯅꯤꯔꯛ ꯊꯛꯄꯁꯨ ꯑꯗꯨꯝ ꯐꯕꯅꯤ ꯉꯁꯥꯏ ꯍꯥꯏ ꯑꯗꯨꯒ ꯐꯝꯕꯤ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯐꯝꯕꯤ ꯁꯣꯟꯕ ꯂꯩꯗꯅꯀꯣ ꯁꯤꯒꯨꯝꯕꯁꯤ ꯃꯃꯥꯁꯤꯗ ꯑꯩ ꯕ꯭ꯂꯣꯛꯁꯨ ꯁꯦꯝꯖꯈ꯭ꯔꯕꯅꯦ ꯑꯩꯈꯣꯏꯒꯤ ꯎꯍꯜ ꯄꯥꯝꯕꯤ ꯍꯥꯏꯅ ꯑꯃ ꯂꯩꯕꯗꯣ ꯎ ꯄꯥꯝꯕꯤ ꯃꯆꯥ ꯎꯍꯜ ꯍꯥꯏꯅ ꯑꯃ ꯂꯩꯕꯗꯣ ꯃꯁꯤꯁꯦ ꯑꯩꯈꯣꯏꯅ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯕꯥꯔꯇꯣꯟ ꯇꯧꯕꯤꯔꯒ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯅꯨꯡꯁꯥ ꯁꯣꯔ ꯊꯤꯡꯂꯒ ꯃꯅꯥ 8-8ꯇꯪ ꯍꯦꯛꯄꯤꯒꯗꯧꯕ ꯑꯗꯨꯒ ꯆꯌꯣꯜ ꯑꯃꯁꯤ ꯆꯥꯕꯤꯒꯗꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯐꯝꯕꯤ
ꯃꯌꯦꯡ ꯇꯥꯕ ꯐꯝꯕꯤ ꯁꯣꯟꯕꯗꯣ ꯌꯥꯝ ꯐꯒꯠꯂꯛꯀꯅꯦꯕ ꯌꯥꯕꯤꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯀꯃꯦꯟ ꯀꯅꯥ ꯂꯩꯔꯤꯒꯦ ꯀꯃꯦꯟꯁꯨ ꯑꯃꯨꯛ ꯄꯥꯖꯒꯦ ꯃꯌꯥꯝ ꯈꯣꯡ ꯍꯥꯝꯕ ꯀꯨꯏꯅꯗꯒꯤ ꯌꯥꯗꯕꯁꯦ ꯀꯔꯤ ꯍꯤꯗꯥꯛꯅ ꯌꯥꯍꯟꯒꯗꯒꯦ ꯇꯥꯛꯄꯤꯌꯨ ꯈꯣꯡ ꯍꯥꯝꯕ ꯉꯁꯥꯏꯒꯤ ꯁꯤꯁꯨ ꯁꯨꯝ ꯆꯞ ꯃꯥꯟꯅꯩ ꯄꯥꯜꯒꯤꯗ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯈꯤꯕ ꯀꯩꯅꯣꯗꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯁꯃꯨ ꯂꯝꯕꯦꯜ ꯇꯩꯕꯗꯣ ꯃꯁꯤ ꯌꯥꯝ ꯐꯕꯅꯦ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛ ꯃꯅꯥꯗ ꯁꯃꯨ ꯂꯝꯕꯦꯜ ꯍꯥꯞꯄꯒ ꯄꯨꯟꯁꯤꯜꯂꯒ ꯑꯃꯥꯡꯊꯣꯡꯗ ꯉꯥꯛꯇꯪ ꯅꯝꯃ ꯊꯝꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯌꯥꯝ ꯐꯕꯅꯦ ꯄꯥꯜꯒꯤ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩꯀꯣ ꯁꯦ ꯗꯦꯟ ꯑꯗꯨꯒ ꯃꯤꯠ ꯅꯥꯄꯨ ꯀꯥꯕꯁꯦ ꯃꯤꯠ ꯅꯥꯄꯨ ꯀꯥꯕꯁꯤ ꯀꯩꯗꯧꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯁꯨꯝ ꯄꯥꯖꯔꯛꯀꯦꯀꯣ ꯁꯝꯕꯜꯗ ꯑꯩꯈꯣꯏꯒꯤ ꯁꯝꯕꯜꯗ ꯎꯔꯤ ꯆꯠꯄ ꯁꯝꯕꯜꯗ ꯎꯔꯤꯒ ꯆꯠꯄ ꯂꯝ ꯁꯦꯕꯣꯠ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯂꯝ ꯁꯦꯕꯣꯠꯇꯣ ꯃꯁꯤꯁꯦ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯃꯔꯤꯁꯦ ꯈꯔ ꯂꯧꯕꯤꯔꯅꯤ ꯑꯗꯨꯒ ꯄꯥꯇ꯭ꯔ ꯑꯆꯧꯕ ꯑꯃꯗ ꯏꯁꯤꯡ ꯈꯔ ꯌꯥꯝꯅ ꯍꯥꯞꯂꯒ ꯑꯩꯈꯣꯏꯒꯤ ꯅꯥꯎꯁꯦꯛ ꯃꯅꯝ ꯅꯝꯕ ꯀꯩꯅꯣ ꯑꯃꯒ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯃꯔꯤꯁꯤꯗꯀꯣ ꯁꯤꯁꯦ ꯄꯨꯟꯅ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯥꯞꯂꯒ ꯑꯩꯈꯣꯏ ꯏꯁꯤꯡꯗ ꯐꯨꯠꯄꯤꯒꯗꯕ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨꯅ ꯅꯨꯄꯥ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯁꯤꯖꯤꯟꯅꯒꯗꯕ ꯆꯥꯡꯗꯨ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯅ ꯊꯛꯄꯤꯕ ꯃꯁꯤ ꯌꯥꯝꯅ ꯐꯩ ꯍꯥꯏꯇꯥꯔꯦ ꯑꯣꯔ ꯁꯤ ꯅꯠꯇ꯭ꯔꯒꯅ ꯑꯃꯨꯛ ꯃꯤꯠ ꯅꯥꯄꯨ ꯀꯥꯕ ꯑꯁꯤꯒꯨꯝꯕꯁꯤꯡꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯅꯥꯎꯁꯦꯛ ꯍꯥꯏꯅꯕꯗꯣ ꯖꯤꯕ ꯑꯃ ꯂꯩꯗꯅ ꯅꯥꯎꯁꯦꯛꯁꯤ ꯑꯩꯈꯣꯏꯅ ꯐꯖꯅ ꯃꯁꯤ ꯄꯤꯖꯕꯁꯨ ꯁꯨꯝ ꯐꯕꯒꯤ ꯀꯩꯅꯣ ꯈꯔ ꯂꯩ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯉꯩꯗ ꯇꯝꯕꯤꯔꯝꯕꯁꯤꯡꯗꯨꯅꯤꯀꯣ ꯑꯣꯀꯦ ꯑꯁꯤꯃ ꯂꯩꯔꯦ ꯑꯁꯤꯒꯤꯁꯨ ꯑꯇꯣꯞꯄ ꯈꯔ ꯂꯥꯛꯈꯤꯅꯤ ꯍꯣꯔꯦꯟ ꯁꯨꯝ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯁꯥꯗꯧ ꯊꯣꯡꯕꯁꯦ ꯌꯥꯝ ꯋꯥꯕ ꯃꯁꯦ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯥꯡꯈꯥꯗꯣ ꯅꯣꯡꯃꯥꯡꯈꯥ ꯑꯁꯤꯟꯕ ꯅꯣꯡꯃꯥꯡꯈꯥ ꯑꯁꯤꯟꯕꯒꯤ ꯃꯅꯥ ꯍꯥꯏꯅ ꯑꯃ ꯂꯩ ꯅꯣꯡꯃꯥꯡꯈꯥ ꯑꯁꯤꯟꯕꯗꯣ ꯑꯗꯨꯒꯤ ꯃꯅꯥꯁꯦ ꯈꯖꯤꯛꯇꯪ ꯑꯀꯪꯕ ꯑꯀꯪꯕꯁꯤꯡꯗ ꯊꯣꯡꯂꯒ ꯆꯌꯣꯜ ꯑꯃ ꯆꯥꯕꯤꯒꯗꯕ ꯍꯥꯏꯇꯥꯔꯦ ꯐꯨꯠꯂꯒ ꯑꯣꯏꯔꯁꯨ ꯌꯥꯔꯦ ꯊꯛꯑꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣই ꯁꯥꯗꯧ ꯊꯣꯡꯕꯁꯦ ꯌꯥꯝ ꯐꯒꯅꯦꯕ ꯑꯗꯨꯒ ꯃꯊꯪꯁꯦ ꯈꯔ ꯃꯔꯨ ꯑꯣꯏꯕ ꯈꯔ ꯁꯨꯝ ꯑꯩ ꯃꯊꯪ ꯃꯊꯪ ꯄꯥꯖꯔꯒꯦꯗ ꯃꯔꯨ ꯑꯣꯏꯕ ꯌꯥꯝ ꯌꯥꯎꯔꯤ ꯃꯅꯤꯡꯗꯀꯣ ꯑꯣꯀꯦ ꯑꯗꯨꯅꯗꯤ ꯇꯤꯡꯈꯪ ꯍꯟꯕꯒꯤ ꯑꯃ ꯌꯥꯎꯔꯛꯏ ꯇꯤꯡꯈꯪ ꯍꯟꯕꯁꯦ ꯇꯤꯡꯈꯪ ꯌꯨꯈꯤꯕ ꯍꯟꯕꯗ ꯂꯧꯊꯣꯛꯄ ꯌꯥꯗꯕ ꯂꯨꯅ ꯃꯅꯨꯡꯗ ꯂꯩꯈ꯭ꯔꯕꯗꯤ ꯃꯐꯝ ꯑꯗꯨꯒꯤ ꯏ ꯊꯣꯛꯅꯕ ꯍꯟꯕꯤꯔꯣ ꯑꯗꯨꯒ ꯍꯪꯉꯣꯏ ꯕꯣꯔꯣꯕꯤ ꯑꯃ ꯊꯤꯔꯒ ꯃꯆꯤ ꯈꯔ ꯀꯣꯟꯅꯅꯕ ꯆꯥꯡ ꯂꯧꯔꯒ ꯁꯨꯒꯥꯏꯔꯒ ꯃꯐꯝ ꯑꯗꯨꯗ ꯇꯥꯈꯤꯗꯅꯕ ꯅꯤꯡꯊꯤꯅ ꯊꯝꯕꯤꯌꯨ ꯅꯣꯡꯉꯥꯜꯂꯒ ꯃꯦꯠꯊꯣꯛꯄꯤꯌꯨ ꯁꯣꯏꯗꯅ ꯇꯤꯡꯈꯪ ꯑꯗꯨ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯇꯦꯛ ꯇꯦꯛ ꯂꯥꯎꯅ ꯆꯣꯡꯕ ꯃꯁꯥ ꯄꯥꯟꯕꯤ ꯇꯤꯜ ꯃꯆꯥ ꯑꯃ ꯂꯩꯕꯅꯤ ꯃꯗꯨ ꯁꯨꯒꯥꯏꯔꯒ ꯊꯣꯝꯕꯤꯌꯨ ꯐꯕꯅꯤ ꯇꯤꯡꯈꯪ ꯊꯣꯛꯂꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯃꯦꯠꯄꯤꯒꯅꯣ ꯇꯤꯡꯈꯪ ꯊꯣꯛꯑꯦꯅ ꯑꯩꯈꯣꯏ ꯇꯤꯡꯈꯪ ꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯦꯠꯄ ꯈꯣꯠꯄ ꯇꯧꯕꯁꯦ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯇꯥꯔꯦ ꯂꯣꯛ ꯊꯨꯡꯕ ꯀꯣꯛ ꯆꯤꯛꯄ ꯑꯃꯁꯨꯡ ꯏꯪꯊꯝ ꯆꯟꯕ ꯃꯁꯤ ꯐꯅꯕꯁꯦ ꯃꯃꯥꯡꯉꯩꯗ ꯀꯔꯤ ꯇꯧꯔꯝꯃꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯋꯥꯊꯕꯤ ꯂꯥꯕꯒꯤ ꯃꯄꯥꯜ ꯑꯗꯣ ꯍꯦꯛꯂꯒ ꯃꯨꯟꯅ ꯐꯨꯠꯂꯒ ꯅꯣꯡꯃꯗ ꯑꯅꯤꯔꯛ ꯆꯒꯥꯡ ꯑꯃ ꯌꯦꯡꯂꯒ ꯑꯍꯜ ꯑꯉꯥꯡ ꯑꯅꯤꯗ ꯄꯤꯊꯛꯄꯤꯌꯨ ꯌꯥꯝꯅ ꯐꯕꯅꯤ ꯁꯤꯗꯤ ꯀꯃꯟ ꯑꯣꯏꯕ ꯄꯣꯠꯅꯤ ꯃꯌꯥꯝ ꯈꯪꯕꯤꯍꯧꯔꯣꯀꯣ ꯂꯣꯛ ꯊꯨꯡꯕ ꯀꯣꯛ ꯆꯤꯛꯄ ꯏꯟꯊꯝ ꯆꯟꯕ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂ ꯇꯧꯔꯦꯅ ꯈꯜꯂꯣꯕ ꯗꯦꯠ ꯃꯤꯟꯁ ꯂꯥꯏꯍꯧ ꯍꯧꯕꯗꯨꯀꯣ ꯀꯣꯛ ꯆꯤꯛꯄꯒ ꯂꯣꯛ ꯊꯨꯡꯕ ꯌꯥꯎꯔ ꯂꯥꯏꯍꯧ ꯍꯧꯕ ꯂꯩꯗꯅꯀꯣ ꯃꯗꯨꯗꯣ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯒꯦꯔ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯁꯦ ꯑꯋꯥꯊꯕꯤ ꯂꯥꯕꯁꯦ ꯃꯥꯒꯤ ꯃꯄꯥꯟꯁꯤ ꯑꯩꯈꯣꯏꯅ ꯍꯦꯛꯂꯀꯥꯟꯗ ꯐꯖꯅ ꯐꯨꯠꯂꯒ ꯅꯣꯡꯃꯗ ꯑꯅꯤꯔꯛꯀꯤ ꯆꯥꯡꯁꯦ ꯊꯛꯄꯤꯕ ꯌꯥꯝ ꯐꯩ ꯍꯥꯏꯇꯥꯔꯦ ꯌꯥ ꯇꯤꯟ ꯆꯥꯗꯅꯕ ꯑꯃ ꯍꯥꯏꯖꯔꯛꯀꯦ ꯀꯃꯦꯟ ꯑꯃꯅꯤ ꯂꯥꯛꯈꯤꯕꯗ ꯌꯦꯡꯖꯒꯦꯀꯣ ꯖꯤꯕꯤ ꯀꯀꯥ ꯈꯨꯅꯤꯡ ꯅꯥꯕꯁꯦ ꯑꯣꯀꯦ ꯍꯥꯏꯖꯔꯛꯀꯦ ꯃꯊꯪ ꯃꯊꯪ ꯂꯥꯛꯀꯅꯤꯀꯣ ꯌꯥ ꯇꯤꯟ ꯆꯥꯗꯅꯕ ꯃꯁꯤꯗꯤ ꯈꯪꯕꯤꯕ ꯇꯉꯥꯏ ꯐꯗꯦ ꯐꯤꯖꯤꯒ꯭ꯔꯤꯁꯤ ꯑꯩꯈꯣꯏꯅ ꯀꯨꯞꯅ ꯇꯛꯈꯥꯏꯔꯕ ꯌꯥꯝꯗꯕꯤ ꯆꯥꯡ ꯈꯖꯤꯛꯇꯪ
ꯑꯗꯨꯒ ꯂꯁꯤꯡꯗ ꯌꯣꯝꯂꯒ ꯌꯥ ꯆꯤꯛꯂꯤꯕ ꯃꯐꯝꯗꯨꯗ ꯊꯝꯕꯤꯌꯣꯕ ꯅꯝꯃꯒ ꯑꯩꯈꯣꯏ ꯂꯁꯤꯡꯅ ꯌꯣꯝꯁꯤꯜꯂꯒꯅꯤꯀꯣ ꯑꯗꯨꯒ ꯃꯁꯤꯗ ꯇꯤꯟꯗꯨ ꯁꯤꯒꯅꯦꯕ ꯑꯣꯔꯁꯤ ꯅꯠꯇ꯭ꯔꯒ ꯇꯤꯟꯗꯤ ꯌꯣꯠꯁꯤꯟꯕꯤꯕ ꯌꯥꯗꯦꯀꯣ ꯇꯤꯟꯗꯤ ꯑꯣꯠꯊꯣꯛꯄꯤꯗꯣꯏꯅꯤ ꯑꯗꯨꯒ ꯃꯥ ꯍꯥꯏꯁꯤ ꯌꯥꯔꯦ ꯁꯤꯃ ꯌꯥꯔꯦ ꯑꯇꯣꯞꯄ ꯑꯄꯣꯝꯕ ꯐꯅꯕ ꯍꯥꯏꯖꯔꯛꯀꯦ ꯍꯛꯆꯥꯡꯗ ꯑꯄꯣꯝꯕ ꯐꯅꯕꯁꯦ ꯃꯩꯀ꯭ꯔꯨ ꯈꯔ ꯀꯨꯞꯅ ꯇꯛꯈꯥꯏꯔꯒ ꯀꯦꯔꯣꯁꯤꯟꯒ ꯃꯣꯂꯥ ꯁꯦꯝꯕꯤꯌꯨ ꯑꯗꯨꯒ ꯐꯤ ꯃꯆꯦꯠ ꯑꯃꯗ ꯇꯩꯔꯒ ꯑꯍꯤꯡ ꯑꯃ ꯊꯣꯝꯕꯤꯌꯨ ꯅꯥꯏ ꯆꯥꯒꯅꯤ ꯃꯦꯠꯊꯣꯛꯄꯤꯌꯨ ꯁꯣꯏꯗꯅ ꯐꯒꯅꯤ ꯍꯥꯏ ꯑꯄꯣꯝꯕ ꯐꯅꯕꯁꯦ ꯑꯗꯨꯒ ꯑꯉꯥꯡ ꯇꯤꯜ ꯍꯧꯕ ꯁꯤꯁꯨ ꯌꯥꯝ ꯀꯃꯟ ꯑꯣꯏꯕ ꯄꯣꯠꯅꯤ ꯃꯔꯨꯑꯣꯏꯅ ꯑꯉꯥꯡꯁꯤꯡꯒꯤꯁꯤꯗꯤ ꯌꯥꯝ ꯈꯪꯕꯤꯕ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯍꯤꯡꯗꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯅꯥꯕꯁꯤ ꯑꯉꯥꯡꯁꯤꯡꯗ ꯂꯥꯛꯑꯦꯅ ꯈꯟꯕ ꯃꯇꯝꯗ ꯁꯨꯝ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯍꯣꯁꯄꯤꯇꯥꯜ ꯆꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯂꯩꯇ꯭ꯔꯦꯅ ꯈꯜꯂꯣ ꯑꯗꯨ ꯃꯇꯝꯗꯨꯗ ꯁꯤꯒꯨꯝꯕ ꯌꯨꯝꯗ ꯐꯪꯖꯔꯤꯕ ꯍꯤꯗꯥꯛꯁꯤꯡꯁꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯁꯥꯐꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯅ ꯁꯤꯖꯤꯟꯅꯕꯁꯨ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯅꯥꯕ ꯇꯣꯉꯥꯟ ꯈꯨꯗꯝ ꯑꯣꯏꯅ ꯍꯟꯗꯛꯀꯤ ꯀꯣꯚꯤꯗ-19ꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄ ꯌꯥꯗꯕ ꯃꯇꯝꯗꯣ ꯁꯤꯒꯤ ꯃꯩꯇꯩ ꯍꯤꯗꯥꯛꯁꯦ ꯌꯥꯝ ꯁꯤꯖꯤꯟꯅꯈꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯑꯉꯥꯡ ꯇꯤꯜ ꯍꯧꯕꯁꯤ ꯐꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯦꯡꯕꯥꯡ ꯀꯧꯊꯨꯝꯁꯦ ꯁꯦꯡꯕꯥꯡ ꯀꯧꯊꯨꯝꯁꯦ ꯈꯔ ꯇꯣꯠꯄꯤꯕ ꯃꯁꯤ ꯁꯣꯔꯤ ꯃꯁꯤꯒ ꯇꯥꯜꯂꯅꯤ ꯑꯩꯈꯣꯏꯅ ꯁꯦꯡꯕꯥꯡ ꯀꯧꯊꯨꯝꯁꯦ ꯑꯗꯨꯒ ꯌꯥꯝ ꯀꯨꯞꯅ ꯁꯨꯔꯅꯤ ꯑꯗꯨꯒ ꯃꯍꯤ ꯑꯣꯏꯅ ꯂꯧꯗꯣꯏꯅꯦꯕ ꯁꯦꯡꯕꯥꯡ ꯀꯧꯊꯨꯝꯁꯦ ꯑꯗꯨꯒ ꯃꯍꯤꯗꯣ ꯈꯣꯏꯍꯤꯒ ꯆꯥꯡ ꯈꯔ ꯌꯦꯡꯉꯒ ꯑꯩꯈꯣꯏꯅ ꯑꯉꯥꯡꯗ ꯄꯤꯊꯛꯄꯤꯒꯗꯧꯕ ꯃꯗꯨ ꯃꯇꯝꯗ ꯑꯉꯥꯡ ꯇꯤꯟ ꯍꯧꯕꯁꯤ ꯐꯒꯅꯦꯕ ꯑꯃꯨꯛꯀ ꯍꯥꯏꯖꯒꯦ ꯃꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯀꯣ ꯑꯉꯥꯡ ꯇꯤꯟ ꯍꯧꯕꯁꯦ ꯁꯦꯡꯕꯥꯡ ꯀꯧꯊꯨꯝꯈꯔ ꯇꯥꯜꯂꯅꯤ ꯇꯥꯟꯕꯤꯔꯕ ꯃꯇꯝꯗ ꯁꯦꯡꯕꯥꯡ ꯀꯧꯊꯨꯝꯁꯤ ꯈꯔ ꯑꯩꯈꯣꯏꯅ ꯂꯧꯔꯛꯑꯅꯤ ꯂꯧꯔꯛꯑ ꯃꯇꯨꯡꯗ ꯀꯨꯞꯅ ꯁꯨꯒꯥꯏꯔꯅꯤ ꯁꯨꯕ ꯃꯇꯝꯗ ꯃꯍꯤ ꯊꯣꯛꯄꯅꯦ ꯃꯥꯗꯤ ꯃꯍꯤ ꯊꯨꯝꯂꯤ ꯊꯨꯝꯂꯤ ꯇꯧꯕ ꯃꯍꯤ ꯊꯣꯛꯄꯅꯦꯕ ꯍꯥꯏꯔꯤꯕ ꯃꯍꯤꯁꯤ ꯑꯃꯨꯛꯀ ꯈꯣꯏꯍꯤ ꯈꯔ ꯆꯥꯡ ꯌꯦꯡꯂꯒ ꯃꯤꯛꯁ ꯇꯧꯕꯤꯔꯒ ꯄꯤꯊꯛꯄꯤꯒꯗꯕ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯐꯒꯅꯤ ꯌꯥꯝ ꯊꯛꯀꯗꯕ ꯅꯠꯇꯦꯀꯣ ꯑꯗꯒꯤ ꯑꯃꯅ ꯈꯣꯝ ꯊꯣꯛꯇꯕ ꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯉꯥꯡ ꯄꯣꯛꯑꯒ ꯈꯣꯝ ꯊꯣꯛꯇꯕ ꯌꯥꯝ ꯂꯩ ꯃꯁꯤꯁꯨ ꯄꯨꯔꯥ ꯑꯋꯥꯕ ꯑꯃꯅꯤꯀꯣ ꯆꯦꯡ ꯑꯉꯥꯡꯕꯅ ꯊꯣꯡꯕ ꯆꯥꯛꯇ ꯁꯪꯒꯣꯝ ꯑꯅꯧꯕ ꯇꯣꯠꯂꯒ ꯆꯥꯕ ꯃꯇꯝꯗ ꯈꯣꯝ ꯀꯧꯕ ꯐꯕꯅꯦꯕ ꯈꯣꯝ ꯀꯧꯕ ꯐꯒꯅꯦꯕ ꯑꯗꯨꯒ ꯂꯦꯝꯐꯨ ꯍꯥꯏꯅꯕꯗꯣ ꯂꯦꯝꯐꯨ ꯑꯔꯤꯕ ꯀꯥꯂꯦꯟꯗ ꯈꯨꯟꯕ ꯑꯀꯪꯕꯗꯣ ꯆꯥꯔꯕꯁꯨ ꯈꯣꯝ ꯊꯣꯛꯀꯅꯦꯕ ꯑꯃꯨꯛ ꯍꯥꯏꯖꯒꯦ ꯃꯁꯤꯁꯨ ꯆꯦꯡ ꯑꯉꯥꯡꯕ ꯂꯩ ꯆꯦꯡ ꯑꯉꯥꯡꯕꯁꯤꯗ ꯑꯩꯈꯣꯏꯅ ꯊꯣꯡꯕ ꯃꯇꯝꯗ ꯁꯪꯒꯣꯝ ꯑꯅꯧꯕꯗꯨꯒ ꯇꯣꯠꯂꯒ ꯍꯥꯏꯔꯒ ꯆꯥꯕ ꯃꯇꯝꯗ ꯈꯣꯝ ꯀꯧꯔꯝꯕ ꯍꯥꯏꯗꯤ ꯈꯣꯝ ꯊꯣꯛꯇꯕꯗꯣ ꯐꯒꯅꯦꯕ ꯁꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯂꯦꯝꯐꯨ ꯍꯥꯏꯅꯕꯗꯣ ꯂꯦꯝꯐꯨꯁꯤ ꯑꯔꯤꯕꯗꯣ ꯃꯗꯨ ꯑꯩꯈꯣꯏ ꯀꯥꯂꯦꯟꯗ ꯈꯨꯟꯕ ꯑꯀꯪꯕ ꯀꯪꯍꯜꯂ ꯊꯝꯕꯗꯣ ꯃꯗꯨ ꯆꯥꯔꯁꯨ ꯈꯣꯝ ꯊꯣꯛꯀꯅꯦꯕ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯎꯔꯤꯡ ꯊꯨꯡꯉꯦꯅ ꯈꯜꯂꯣ ꯃꯁꯤ ꯇꯨꯝꯅꯕ ꯐꯃꯨꯡꯗ ꯈꯜꯂꯤꯕ ꯀꯥꯡꯈꯜꯒꯤ ꯃꯔꯨꯝ ꯈꯔ ꯑꯣꯏꯕ ꯃꯆꯤ ꯑꯃꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛꯀꯤ ꯃꯥꯏ ꯇꯩꯊꯣꯛꯂꯕ ꯃꯇꯨꯡꯗ ꯁꯦꯡꯅ ꯇꯩꯊꯣꯛꯄꯤꯌꯨ ꯎꯔꯤꯡ ꯊꯨꯡꯕ ꯐꯅꯤ ꯀꯥꯡꯈꯟꯅ ꯇꯩꯊꯣꯛꯄꯁꯤ ꯇꯨꯝ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯀꯣ ꯏꯁꯥꯅ ꯇꯨꯝꯃꯤꯕ ꯐꯃꯨꯡꯗꯨꯒꯤ ꯈꯜꯂꯤꯕ ꯀꯥꯡꯈꯟꯁꯤꯗ ꯃꯥꯏꯗ ꯈꯔ ꯇꯨꯝ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯇꯩꯊꯣꯛꯄꯤꯕꯁꯤ ꯌꯥꯝ ꯐꯩꯌꯦꯕ ꯎꯔꯤꯡꯁꯤ ꯑꯗꯨꯒ ꯃꯍꯤꯡ ꯀꯥꯕꯁꯨ ꯍꯥꯏꯖꯔꯛꯀꯦ ꯌꯦꯟꯄꯠ ꯃꯅꯥꯁꯦ ꯃꯔꯨ ꯌꯥꯎꯅ ꯈꯔ ꯌꯥꯝꯅ ꯐꯨꯠꯂꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗꯥꯃꯤꯁꯤꯗꯣ ꯑꯗꯨ ꯆꯥꯡ ꯈꯔ ꯌꯦꯡꯂꯒ ꯒꯤꯂꯥꯁ ꯑꯃ ꯆꯥꯡꯗ ꯅꯩꯈꯥꯏꯕꯤꯔꯣ ꯑꯗꯨꯒ ꯅꯣꯡꯃꯗ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯊꯛꯄꯤꯌꯨ ꯂꯣꯏꯅꯅ ꯑꯗꯨ ꯑꯣꯏꯔꯕ ꯇꯥꯔꯒꯗꯤ ꯎꯔꯤꯡꯁꯨ ꯐꯒꯅꯤ ꯀꯨꯆꯨꯁꯨ ꯊꯣꯛꯀꯅꯤ ꯈꯔ ꯇꯣꯏꯅ ꯃꯥꯏ ꯃꯤꯠ ꯇꯩꯊꯣꯛꯄꯤꯌꯣ ꯃꯁꯤꯅ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯕ ꯑꯃꯅ ꯃꯍꯨ ꯄꯥꯟꯕ ꯖꯤꯕ ꯑꯃꯅ ꯆꯤꯛꯈ꯭ꯔꯦꯅ ꯈꯜꯂꯁꯦ ꯃꯗꯨꯒꯤ ꯍꯨ ꯀꯥꯕꯁꯤ ꯑꯩꯈꯣꯏ ꯊꯤꯡꯅꯕꯒꯤꯗꯃꯛꯇ ꯀꯩꯗꯧꯕ ꯌꯥꯏ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯈꯪꯕ ꯌꯥꯏ ꯃꯗꯨꯗꯤ ꯇꯤꯟꯊ꯭ꯔꯣꯛ ꯑꯃ ꯐꯥꯔꯒ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯗ ꯊꯨꯝ ꯈꯔ ꯍꯥꯞꯂꯒ ꯅꯩꯈꯥꯏꯕꯤꯔꯣ ꯑꯗꯨꯒ ꯄꯤꯊꯛꯄꯤꯌꯣꯕ ꯇꯟꯗꯤ ꯇꯜꯂꯅꯤ ꯁꯤ ꯇꯤꯟꯊ꯭ꯔꯣꯛ ꯍꯥꯏꯕꯅꯤꯅꯀꯣ ꯑꯗꯨꯒ ꯃꯍꯨ ꯄꯥꯟꯕꯗꯨꯗꯤ ꯃꯍꯨ ꯄꯥꯟꯕ ꯆꯤꯛꯈꯤꯕ ꯇꯥꯔꯗꯤ ꯁꯤꯕ ꯌꯥꯏ ꯑꯗꯨꯁꯤꯡꯗꯨ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯤꯟꯊ꯭ꯔꯣꯛ ꯑꯃ ꯐꯥꯔꯒ ꯒ꯭ꯂꯥꯁ ꯑꯃꯗ ꯑꯩꯈꯣꯏ ꯊꯨꯝ ꯈꯔꯒ ꯍꯥꯞꯂꯒ ꯅꯩꯈꯥꯏꯔꯒ ꯊꯛꯄ ꯃꯇꯝꯗ ꯍꯨ ꯀꯥꯕꯗꯨ ꯂꯦꯞꯈꯤꯒꯅꯦꯕ ꯑꯗꯨꯒ ꯀꯦꯀ꯭ꯔꯨ ꯑꯅꯤ ꯑꯍꯨꯝꯗꯪ ꯊꯨꯒꯥꯏꯔꯒ ꯃꯅꯨꯡꯗ ꯌꯥꯎꯕ ꯃꯔꯨꯗꯣ ꯀꯦꯀ꯭ꯔꯨ ꯃꯔꯨ ꯍꯥꯏꯇꯥꯔꯦ ꯀꯦꯀ꯭ꯔꯨ ꯃꯔꯨꯁꯤ ꯑꯁꯤ ꯄꯤꯖꯔꯕꯁꯨ
ꯍꯨ ꯀꯥꯕ ꯐꯒꯅꯦꯕ ꯑꯅꯤꯁꯤ ꯃꯔꯛꯇ ꯑꯃ ꯍꯦꯛ ꯇꯧꯕꯤꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯀꯦ ꯌꯥꯝ ꯁꯥꯡꯅꯗꯤ ꯇꯧꯅꯤꯡꯗ꯭ꯔꯦ ꯃꯌꯥꯝ ꯅꯣꯡꯃꯩ ꯈꯔ ꯇꯧꯁꯦ ꯉꯁꯤ ꯈꯔ ꯁꯨꯝ ꯍꯥꯏꯖꯒꯦ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯂꯣꯏꯕꯗꯤ ꯅꯥꯏꯔꯣꯏ ꯌꯥꯝꯃꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯅ ꯌꯥꯎꯔꯛꯇꯣꯏꯁꯤ ꯈꯣꯡ ꯁꯥꯕ ꯐꯅꯕ ꯈꯣꯡꯄꯥꯛ ꯁꯥꯕꯗꯣ ꯈ꯭ꯋꯥꯡ ꯅꯥꯕ ꯐꯅꯕ ꯑꯗꯩ ꯍꯛꯀꯤ ꯏꯁꯤꯡ ꯆꯠꯄ ꯊꯤꯡꯅꯕ ꯐꯝꯕꯤ ꯐꯒꯠꯅꯕꯁꯨ ꯌꯥꯎꯔꯤ ꯃꯈꯥ ꯇꯥꯅ ꯑꯗꯒꯤ ꯄꯨꯛ ꯌꯦꯛꯄ ꯄꯨꯛ ꯊꯤꯟꯕ ꯁꯧꯒꯠꯄ ꯄꯨꯛ ꯁꯧꯒꯠꯄ ꯐꯅꯕ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯁꯤꯐꯥꯎꯗ ꯈꯤꯇꯪ ꯍꯥꯏꯖꯔꯝꯒꯦ ꯑꯗꯨꯒ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯒꯦ ꯍꯥꯏꯇꯥꯔꯦꯀꯣ ꯈꯣꯡꯌꯥ ꯁꯥꯕ ꯂꯋꯥꯏ ꯁꯥꯕꯗꯣ ꯃꯁꯤ ꯌꯦꯟꯗꯦꯝ ꯑꯃꯨꯕꯤ ꯑꯗꯣ ꯃꯍꯤ ꯇꯥꯅ ꯁꯨꯒꯥꯏꯔꯒ ꯂꯋꯥꯏꯗ ꯊꯣꯝꯕꯤꯌꯣꯕ ꯀꯣ ꯑꯗꯨꯒ ꯂꯋꯥꯏ ꯁꯥꯕ ꯐꯒꯅꯤ ꯀꯣꯛ ꯁꯥꯕ ꯐꯒꯅꯤ ꯑꯗꯨꯒ ꯈ꯭ꯋꯥꯡ ꯅꯥꯕꯁꯦ ꯈ꯭ꯋꯥꯡ ꯅꯥꯕꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯒ ꯄꯨꯡꯐꯥꯏ ꯅꯥꯄꯤꯗꯣ ꯄꯨꯡꯐꯥꯏꯗꯣ ꯅꯥꯄꯤꯒꯤ ꯄꯨꯡꯐꯥꯏꯗꯣ ꯃꯁꯤ ꯐꯨꯛꯂꯒ ꯏꯁꯤꯡꯗ ꯁꯦꯡꯅ ꯆꯥꯝꯂꯒ ꯁꯨꯒꯥꯏꯕꯤꯒꯗꯕ ꯑꯗꯨꯒ ꯃꯩꯇꯩ ꯊꯨꯝꯗꯣ ꯆꯥꯡ ꯌꯦꯡꯂꯒ ꯃꯩꯗ ꯉꯥꯡꯅ ꯏꯛꯂꯒ ꯃꯍꯤ ꯑꯗꯨꯗ ꯊꯥꯗꯔꯒ ꯅꯩꯈꯥꯏꯕꯤꯕ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯤꯅ ꯑꯅꯥꯕ ꯃꯐꯝ ꯑꯗꯨꯗ ꯇꯩꯔ ꯑꯩꯈꯣꯏꯒꯤ ꯃꯥꯂꯤꯁ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯅꯣꯡꯃꯗ ꯑꯃꯨꯛꯇꯤ ꯁꯣꯏꯗꯅ ꯇꯧꯕꯤꯒꯗꯕꯅꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯈ꯭ꯋꯥꯡ ꯅꯥꯕꯗꯣ ꯑꯃꯨꯛ ꯐꯈꯤꯅꯤ ꯑꯗꯨꯒ ꯍꯛꯀꯤ ꯏꯁꯤꯡꯁꯦ ꯍꯦꯟꯅ ꯆꯠꯄ ꯏꯁꯤꯡ ꯆꯠꯄ ꯃꯇꯝꯗ ꯍꯦꯟꯅ ꯆꯠꯄꯀꯣ ꯑꯣꯀꯦ ꯃꯁꯤ ꯍꯛꯀꯤ ꯏꯁꯤꯡ ꯍꯦꯟꯅ ꯆꯠꯄꯁꯦ ꯁꯤꯡ ꯈꯥꯡꯈꯛ ꯃꯍꯤꯗ ꯈꯣꯍꯤ ꯅꯠꯇ꯭ꯔꯒ ꯆꯤꯅꯤ ꯑꯉꯧꯕ ꯍꯥꯞꯂꯒ ꯊꯛꯄꯤꯌꯨ ꯏꯁꯤꯡ ꯍꯦꯟꯅ ꯆꯠꯄ ꯐꯒꯅꯤ ꯑꯗꯨꯒ ꯑꯃꯅ ꯐꯧꯒꯤ ꯀꯕꯣꯛ ꯑꯗꯣ ꯈꯔ ꯅꯤꯡꯊꯤꯅ ꯌꯥꯝꯂꯞꯅ ꯆꯥꯕꯁꯤꯁꯨ ꯐꯩ ꯐꯝꯕꯤ ꯐꯒꯠꯅꯕ ꯆꯤꯟꯖꯥꯛꯁꯦ ꯌꯦꯟ ꯑꯃꯨꯕꯤꯒꯤ ꯃꯔꯨꯝꯒꯤ ꯑꯉꯥꯡꯕꯗꯣ ꯃꯃꯨꯠ ꯑꯗꯨꯒ ꯈꯣꯍꯤꯒ ꯅꯩꯈꯥꯏꯔꯒ ꯊꯛꯄ ꯑꯗꯨꯒ ꯃꯈꯣꯝ ꯊꯣꯛꯄ ꯎꯍꯩꯁꯤꯡ ꯑꯃꯁꯨꯡ ꯅꯨꯡ ꯍꯋꯥꯏ ꯑꯄꯣꯞꯄ ꯁꯨꯒꯥꯏꯔꯒ ꯃꯍꯤꯗ ꯊꯛꯄꯁꯦ ꯐꯝꯕꯤ ꯐꯒꯅꯦꯕ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯄꯨꯛ ꯌꯦꯛꯄ ꯊꯤꯟꯕ ꯄꯨꯛ ꯁꯧꯒꯠꯄꯁꯦ ꯁꯤꯃꯛ ꯍꯥꯏꯖꯔꯝꯒꯦ ꯀꯥꯐꯣꯏ ꯃꯅꯥ ꯁꯨꯒꯥꯏꯔꯒ ꯃꯍꯤ ꯑꯗꯣ ꯊꯨꯝ ꯈꯔ ꯍꯥꯞꯂꯒ ꯊꯛꯄꯤꯌꯨ ꯂꯪꯊ꯭ꯔꯩ ꯃꯅꯥ ꯁꯨꯒꯥꯏꯕꯒꯤ ꯃꯍꯤ ꯊꯛꯄꯤꯌꯨ ꯀꯛꯐꯥꯏ ꯃꯅꯥ ꯁꯨꯒꯥꯏꯕꯒꯤ ꯃꯍꯤ ꯑꯃꯁꯨꯡ ꯅꯨꯡꯁꯤ ꯍꯤꯗꯥꯛ ꯁꯨꯒꯥꯏꯕꯒꯤ ꯃꯍꯤ ꯊꯛꯄꯤꯌꯨ ꯄꯨꯛ ꯁꯧꯒꯠꯄ ꯐꯒꯅꯤ ꯅꯨꯡꯁꯤ ꯍꯤꯗꯥꯛꯁꯤꯗꯤ ꯐꯖꯅ ꯐꯕꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯇꯩꯗꯤ ꯀꯥꯏꯅ ꯇꯧꯗꯦ ꯑꯗꯨ ꯅꯨꯡꯁꯤ ꯍꯤꯗꯥꯛꯁꯤꯗꯤ ꯌꯥꯝ ꯐꯕꯅꯦ ꯑꯣꯀꯦ ꯌꯥꯝ ꯂꯩꯔꯤ ꯇꯨꯝꯕꯗ ꯃꯪ ꯂꯥꯛꯅꯗꯅꯕ ꯀꯔꯤ ꯇꯧꯒꯅꯤ ꯈꯣꯠꯀꯅꯤ ꯀꯣ ꯑꯗꯦꯟ ꯑꯗꯒꯤ ꯅꯣꯡꯃꯩ ꯈꯔ ꯇꯧꯁꯦ ꯑꯩꯁꯦ ꯅꯥꯕ ꯐꯒꯠꯂꯛꯄ ꯁꯦꯡꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯋꯥ ꯈꯔ ꯍꯦꯛ ꯀꯨꯏꯅ ꯉꯥꯡꯉꯛꯄ ꯀꯥꯟꯗ ꯂꯣꯛꯁꯦ ꯈꯔ ꯁꯨꯝ ꯈꯨꯕ ꯇꯧꯔꯛꯑꯦ ꯑꯗꯨꯅ ꯌꯥꯝ ꯀꯨꯏꯅ ꯇꯧꯔꯣꯒꯦ ꯂꯥꯏꯐꯁꯤ ꯃꯌꯥꯝ ꯇꯣꯏꯅ ꯁꯨꯝ ꯇꯧꯖꯔꯒꯦ ꯍꯟꯗꯛꯇꯤ ꯋꯥꯔꯧꯕꯤ ꯌꯥꯗꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯉꯥꯏꯍꯥꯛꯇꯪ ꯂꯥꯏꯐꯁꯤꯗ ꯂꯥꯛꯄꯤꯗꯨꯅ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩ ꯕ꯭ꯂꯣꯛꯁꯨ ꯃꯊꯪ ꯁꯦꯝꯖꯔꯛꯑꯒꯦ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤ ꯑꯃꯨꯛ ꯃꯌꯥꯝ ꯎꯅꯕꯒꯤ ꯇꯥꯟꯖꯥꯗ ꯇꯣꯏꯅ ꯐꯪꯃꯤꯟꯅꯔꯁꯦ ꯍꯥꯏꯇꯥꯔꯦ ꯐꯔꯦ ꯃꯌꯥꯝ ꯀꯔꯤ ꯍꯪꯕꯤꯅꯤꯡꯕ ꯑꯩ ꯈꯤꯇꯪ ꯌꯦꯡꯖꯧꯒꯦ ꯁꯂꯥꯝ ꯃꯣꯍꯟ ꯅꯨꯄꯤꯒꯤ ꯁꯒꯨꯝ ꯆꯪꯕ ꯌꯥꯗꯕꯗ ꯃꯇꯝꯗ ꯔꯨꯝ ꯂꯩꯕ ꯇꯧꯔꯤꯁꯦ ꯑꯗꯨ ꯃꯇꯝꯗꯗꯤ ꯈꯔ ꯁꯨꯝ ꯇꯧꯅꯤ ꯄꯨꯛ ꯊꯤꯟꯕ ꯑꯔꯨꯝ ꯂꯥꯏꯍꯧ ꯈꯔ ꯇꯧꯕ ꯁꯨꯝ ꯇꯧꯅꯤ ꯁꯨꯡꯇꯧ ꯇꯧꯗꯕ ꯃꯤꯁꯨ ꯁꯨꯝ ꯌꯥꯎꯅꯤ ꯃꯁꯥ ꯈꯔ ꯐꯠꯇꯕꯒꯤꯅꯤꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯔꯤ ꯍꯪꯕꯤꯅꯤꯡꯕ ꯂꯩꯔꯤ ꯍꯤꯟꯖꯥꯡ ꯂꯥꯡꯊꯛꯀꯤ ꯃꯇꯥꯡꯗꯤ ꯃꯊꯪꯒꯤ ꯂꯥꯏꯐꯇꯁꯨ ꯑꯃꯨꯛ ꯄꯨꯖꯔꯛꯀꯦ
ꯃꯈꯥ ꯇꯥꯕꯁꯤꯡꯗꯨꯗꯤꯀꯣ ꯅꯣꯡꯃꯩ ꯈꯔ ꯈꯔ ꯊꯝꯁꯦ ꯍꯥꯏꯇꯥꯔꯦ ꯀꯅꯥꯗꯥꯒꯤ ꯄꯨꯟꯁꯤ ꯍꯥꯏ ꯀꯅꯥꯗꯥ ꯄꯨꯟꯁꯤ ꯑꯩ ꯌꯥꯝ ꯀꯨꯏꯅ ꯅꯥꯔꯨꯔꯦ ꯑꯃꯗꯤ ꯍꯛꯆꯥꯡꯁꯨ ꯅꯥꯔꯦ ꯑꯗꯨꯒ ꯅꯍꯥꯟꯅ ꯊꯕꯛꯁꯨ ꯈꯔ ꯆꯠꯄ ꯂꯦꯞꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯨ ꯊꯥꯒꯠꯄ ꯉꯝꯗ꯭ꯔꯦ ꯀꯅꯥꯗꯥꯒꯤ ꯄꯨꯟꯁꯤꯒꯤ ꯚꯤꯗꯤꯑꯣꯗ ꯁꯨꯝ ꯑꯩ ꯌꯦꯡꯖꯩꯀꯣ ꯂꯦꯞꯇꯅ ꯑꯗꯨꯝ ꯑꯩ ꯌꯦꯡꯖꯩ ꯏꯚꯟ ꯀꯃꯦꯟ ꯄꯤꯕ ꯐꯥꯎ ꯅꯪꯗꯕꯒꯤ ꯋꯥꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯀꯃꯦꯟ ꯑꯃ ꯄꯤꯖꯈꯤꯕꯅꯦ ꯏꯔꯨꯡꯕꯝ ꯅꯦꯄꯣꯂꯤꯌꯥꯟ ꯀꯀꯥ ꯋꯥꯏꯠ ꯗꯤꯁꯆꯥꯔꯖ ꯇꯧꯕꯁꯦ ꯀꯃꯥꯏꯅ ꯐꯒꯅꯤ ꯋꯥꯏꯠ ꯗꯤꯁꯆꯥꯔꯖ ꯇꯧꯕꯁꯦ ꯃꯗꯨꯗꯤ ꯃꯩꯇꯩ ꯍꯤꯗꯥꯛꯇꯗꯤ ꯂꯩ ꯑꯗꯣ ꯀꯌꯥ ꯈꯤꯇꯪ ꯃꯄꯨꯡ ꯐꯥꯗꯕꯅꯦ ꯁ꯭ꯇꯦꯝ ꯁꯦꯜ ꯁꯤꯖꯤꯟꯅꯁꯤꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯜꯇꯣꯟ ꯍꯥꯏꯅ ꯍꯤꯗꯥꯛ ꯑꯃꯁꯨ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯀꯩꯅꯣꯗ ꯁꯨꯝ ꯈꯔ ꯁꯨꯝ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕ ꯀꯥꯟꯗ ꯐꯒꯅꯤ ꯁꯥꯔ ꯅꯥꯕ ꯄꯨꯡꯐ ꯐꯔꯣ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯃꯇꯝ ꯁꯥꯡꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯏꯁꯣꯔꯗ ꯊꯧꯅꯤꯖꯔꯤ ꯊꯦꯡꯛ ꯌꯨ ꯔꯥꯃꯦꯁꯣꯔꯤ ꯅꯥꯃꯩꯔꯥꯛꯄꯝ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯁꯤꯅ ꯑꯩꯒꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯑꯁꯤꯅ ꯑꯩ ꯃꯌꯥꯝꯒꯤ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯨ ꯃꯄꯨꯡ ꯐꯥꯅ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯀꯅꯥꯗꯥꯒꯤ ꯄꯨꯟꯁꯤ ꯍꯣꯏ ꯌꯥꯝ ꯊꯨꯅ ꯐꯕ ꯑꯣꯏꯕꯤꯔꯣ ꯍꯣꯏ ꯌꯥꯝ ꯊꯨꯅ ꯐꯖꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯈꯟꯕꯤꯔꯛꯄ ꯇꯣꯄꯤꯛꯁꯤꯡ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯩ ꯂꯣꯏꯅ ꯊꯝꯖꯔꯛꯑꯗꯕꯅꯦ ꯃꯃꯥꯡꯗ ꯑꯩ ꯌꯨꯝ ꯁꯥꯕꯒꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯇꯣꯄꯤꯛꯅꯤꯀꯣ ꯌꯨꯝ ꯁꯥꯕꯒꯤ ꯃꯇꯥꯡꯁꯦ ꯈꯔ ꯊꯝꯕ ꯍꯧꯖꯔꯝꯃꯦ ꯑꯗꯨꯒ ꯃꯁꯤ ꯇꯥꯡꯀꯛ ꯈꯔ ꯂꯩꯒꯅꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯇꯥꯡꯀꯛꯁꯦ ꯑꯩ ꯃꯄꯨꯡ ꯐꯥꯅ ꯑꯗꯨꯃꯛ ꯑꯩ ꯊꯝꯖꯔꯛꯈꯤꯒꯅꯤ ꯗꯦꯟ ꯑꯗꯒꯤ ꯌꯨꯝꯕꯥꯂꯣꯟꯒꯤ ꯃꯇꯥꯡꯗꯁꯨ ꯈꯔ ꯄꯨꯁꯤꯜꯂꯛꯀꯗꯧꯕ ꯈꯔ ꯂꯩꯔꯤ ꯗꯦꯟ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯄꯥꯛꯁꯤꯒꯤ ꯄꯨꯁꯤꯜꯂꯛꯄ ꯌꯥꯕ ꯇꯣꯄꯤꯛ ꯈꯔꯁꯨ ꯁꯨꯝ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯌꯥꯝ ꯂꯩꯔꯤ ꯇꯣꯄꯤꯛꯀꯤꯗꯤ ꯌꯥꯝ ꯂꯩꯔꯤ ꯑꯩꯅ ꯉꯝꯗꯕ ꯑꯩꯅ ꯅꯪꯗꯕꯒꯤꯁꯤꯅ ꯋꯥꯗ ꯂꯩꯔꯦ ꯃꯌꯥꯝꯅ ꯃꯁꯤꯒꯤꯗꯃꯛ ꯋꯥꯔꯧꯕꯤꯗꯅꯕ ꯈꯪꯍꯟꯖꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯂꯥꯏꯐꯁꯤ ꯀꯨꯏꯖꯔꯔꯣꯏꯒꯦ ꯌꯥꯝ ꯀꯨꯏꯅ ꯊꯥꯔꯨꯗ꯭रꯕꯅꯤꯅ ꯃꯌꯥꯝꯁꯨ ꯆꯪꯕꯤꯔꯛꯄꯁꯨ ꯌꯥꯝ ꯋꯥꯠꯂꯦ ꯂꯥꯛꯄꯤꯔꯤꯕ ꯈꯔꯁꯤ ꯃꯄꯨꯡ ꯐꯥꯅ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯪꯕꯤꯅꯤꯡꯕꯁꯤꯡꯗꯣ ꯀꯃꯦꯟꯗ ꯁꯨꯝ ꯍꯪꯕꯤꯔꯛꯑꯣ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯑꯩ ꯍꯛꯆꯥꯡ ꯉꯝꯈꯤꯗꯕꯁꯤꯅ Q&Aꯒꯤ ꯊꯧꯔꯝꯗꯨꯁꯨ ꯂꯦꯞꯆꯈꯤꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯁꯨ ꯑꯩ ꯉꯝꯅꯕ ꯁꯨꯝ ꯍꯣꯠꯅꯖꯔꯛꯀꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯁꯨꯝ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯃꯄꯨꯡ ꯐꯥꯅ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯩꯒꯤꯗꯤ ꯄꯩꯁా ꯇꯥꯟꯖꯕ ꯈꯣꯠꯄ ꯊꯣꯏꯗꯣꯛꯅ ꯂꯩꯖꯗꯦꯀꯣ ꯆꯦꯟꯅꯦꯜꯁꯤꯅ ꯆꯨꯝꯅꯒꯤ ꯃꯌꯥꯝꯒ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯪꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯃꯤꯟꯅꯕ ꯃꯁꯤ ꯌꯥꯝ ꯄꯥꯝꯖꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯨꯝ ꯑꯩꯁꯤ ꯇꯣꯏꯅ ꯃꯌꯥꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯣꯄꯤꯛ ꯁꯨꯝ ꯊꯝꯖꯅꯕ ꯍꯣꯠꯅꯖꯒꯦ ꯂꯥꯜꯕꯣꯏ ꯒꯥꯡꯇꯦ ꯒꯨꯗ ꯏꯚꯤꯅꯤꯡ ꯕ꯭ꯔꯣ ꯑꯣꯀꯦ ꯒꯨꯗ ꯏꯚꯤꯅꯤꯡ ꯂꯥꯜꯕꯣꯏ ꯗꯦꯅꯥ ꯍꯋꯥꯏꯕꯝ ꯗꯦꯅꯥ ꯁꯥꯔ ꯑꯣꯀꯦ ꯁꯥꯔꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯔꯥꯃꯦꯁꯣꯔꯤ ꯅꯥꯃꯩꯔꯥꯛꯄꯝ ꯑꯩ ꯍꯩꯔꯣꯛꯇꯒꯤꯅꯦ ꯗꯦꯅꯥ ꯍꯋꯥꯏꯕꯝ ꯉꯁꯤꯗꯤ ꯊꯦꯡꯅꯔꯦ ꯁꯥꯔꯒ ꯑꯃꯨꯛ ꯌꯥꯝ ꯍꯔꯥꯎꯖꯩ ꯑꯩꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯝꯒꯗꯧ ꯃꯥꯜꯂꯦꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦꯒ ꯍꯥꯏꯖꯤꯜꯂꯛꯏ ꯁꯣꯏꯗꯅ ꯊꯦꯡꯅꯔꯨꯕꯗꯒꯤ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯔꯥꯃꯦꯁꯣꯔꯤ ꯑꯩ ꯍꯩꯔꯣꯛꯇꯒꯤꯅꯤ ꯃꯌꯥꯝꯅ ꯑꯩ ꯁꯦꯡꯗꯣꯛꯆꯅꯤꯡꯕ ꯑꯃꯒ ꯂꯩꯀꯣ so many ꯀꯃꯦꯟ ꯌꯥꯝ ꯂꯥꯛꯑꯦ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯃꯦꯁꯦꯖ ꯌꯥꯝ ꯂꯥꯛꯑꯦ ꯑꯩꯉꯣꯟꯗ ꯑꯩꯁꯤ ꯃꯇꯝ ꯆꯥꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯕ ꯉꯝꯗꯕ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯕꯁꯨ ꯌꯥꯝ ꯌꯥꯎꯔꯦ ꯑꯩꯉꯣꯟꯗ ꯃꯁꯤ ꯑꯩ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯇꯥꯔꯦ ꯉꯝꯂꯤ ꯃꯈꯩꯗꯤ ꯑꯩ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯊꯨꯡꯍꯟꯅꯕ ꯑꯁꯨꯝ ꯍꯣꯠꯅꯖꯕꯅꯤ ꯉꯝꯃꯛꯇꯕ ꯃꯤꯀꯨꯞꯇꯨꯗꯤ ꯑꯩꯁꯨ ꯑꯃꯔꯣꯝꯗ ꯍꯥꯏꯔꯀꯥꯟꯗ ꯐꯦꯃꯤꯂꯤ ꯑꯃ ꯍꯥꯏꯗꯣ ꯂꯩꯔꯤꯕꯅꯤꯅ ꯑꯩꯒꯤ ꯍꯤꯡꯅꯕꯒꯤꯗꯃꯛ ꯆꯠꯄ ꯈꯣꯠꯄ ꯌꯥꯝ ꯂꯩ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯁꯤꯗ ꯑꯩꯁꯦ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪꯁꯤꯡꯁꯤ ꯃꯄꯨꯡ ꯐꯥꯅ ꯔꯤꯄ꯭ꯂꯥꯏ ꯍꯥꯡꯗꯣꯛꯑꯝꯃꯒ ꯔꯤꯄ꯭ꯂꯥꯏ ꯄꯤꯕ ꯉꯝꯈꯤꯗꯕ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯂꯝꯕꯤꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯑꯌꯥꯝꯕꯅ ꯑꯩ ꯆꯠꯂꯤꯁꯤ ꯃꯔꯨ ꯑꯣꯏꯅ ꯑꯩ ꯍꯛꯆꯥꯡꯕꯨꯗꯤ ꯉꯝꯗꯦ ꯗꯦꯟ ꯑꯗꯨꯒ ꯑꯩꯈꯣꯏ ꯐꯥꯏꯇꯣ ꯂꯥꯏꯐ ꯀꯝꯄꯅꯤꯁꯤꯒꯤ ꯑꯩꯁꯤ ꯃꯌꯥꯝꯒꯤ ꯍꯤꯗꯥꯛ ꯄꯤꯕ ꯈꯣꯠꯄ ꯈꯔ ꯁꯨꯝ ꯆꯠꯄꯁꯨ ꯈꯔ ꯇꯧꯔꯦ ꯗꯦꯟ ꯑꯗꯨꯒ ꯁꯤꯒꯤ ꯕꯤꯖꯤꯅꯦꯁ ꯂꯥꯏꯟꯗꯁꯨ ꯑꯩ ꯈꯔ ꯁꯨꯝ ꯆꯪꯁꯤꯟꯖꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯀꯥꯟꯅꯕ ꯀꯩꯅꯣꯅꯦ ꯑꯗꯣ ꯏꯁꯥꯒꯤ ꯃꯁꯤꯅꯁꯨ ꯍꯤꯡꯕ ꯉꯝꯅꯕꯒꯤ ꯑꯩꯒꯤ ꯂꯥꯏꯐꯁꯨ ꯆꯦꯟꯖ ꯇꯧꯔꯛꯄꯒꯤ ꯂꯝꯕꯤ ꯑꯃꯁꯨ ꯌꯥꯝ ꯐꯪꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯀꯌꯥ ꯑꯃ ꯆꯠꯄꯗꯨꯅ
ꯃꯌꯥꯝꯒꯁꯨ ꯁꯨꯝ ꯇꯥꯟꯅꯕꯒꯤ ꯌꯥꯕꯒꯤ ꯂꯝꯕꯤꯗꯨꯁꯨ ꯑꯩ ꯊꯝꯖꯔꯛꯀꯦ ꯑꯗꯨ ꯑꯗꯨꯒꯤ ꯆꯠꯄ ꯃꯇꯝꯁꯤꯗ ꯑꯩ ꯂꯝꯕꯤꯗ ꯃꯌꯥꯝꯅ ꯀꯃꯦꯟ ꯊꯥꯕꯤꯔꯛꯄ ꯍꯥꯡꯗꯣꯛꯑꯝꯃꯦ ꯍꯥꯏꯔꯒ ꯌꯨꯝ ꯌꯧꯔꯒ ꯌꯦꯡꯒꯦ ꯇꯧꯔꯒ ꯌꯨꯝꯗꯁꯨ ꯀꯃꯦꯟꯁꯦ ꯃꯊꯪ ꯃꯊꯪ ꯃꯦꯁꯦꯖ ꯃꯊꯪ ꯃꯊꯪ ꯂꯥꯛꯅꯕ ꯑꯗꯨꯗꯒꯤ ꯁꯨꯝ ꯑꯩꯅ ꯃꯄꯨꯡ ꯐꯥꯅ ꯃꯌꯥꯝꯒꯤ ꯔꯤꯄ꯭ꯂꯥꯏꯁꯤ ꯄꯤꯕ ꯉꯝꯗꯕ ꯀꯌꯥ ꯃꯌꯥꯝ ꯊꯥꯕꯤꯔꯛꯄꯗꯤ ꯂꯦꯞꯇꯕꯅꯤꯅ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯁꯤꯗ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯕꯁꯤꯡꯗꯣ ꯇꯧꯕꯤꯗꯅꯕ ꯈꯪꯍꯟꯖꯔꯤ ꯑꯩꯅ ꯄꯥꯎꯈꯨꯝ ꯑꯃꯨꯛ ꯄꯤꯗꯕ ꯇꯥꯔꯒꯁꯨ ꯃꯊꯪꯁꯨ ꯑꯃꯨꯛ ꯇꯥꯟꯖꯥꯗꯣ ꯉꯥꯏꯃꯤꯟꯅꯁꯤ ꯌꯦꯡꯃꯤꯟꯅꯁꯤ ꯑꯃꯨꯛꯀ ꯍꯪꯕꯤꯔꯛꯑꯣ ꯁꯤ ꯊꯝꯖꯒꯦꯀꯣ ꯂꯥꯜꯕꯣꯏ ꯒꯥꯡꯇꯦ ओके सर आई मोरेदगिने ओके ओके लालबॉय या आई हनक मोरेद लापद पाव फाउनसे आई नंबर जुम मेसेज ताबिरो को बबुल सिंह कका राशि की येंब्रा कुइना लेबुकी हंगनिंगबा हो हो मयाम कमेंट मथंग मथंग लापसे ngaktang sum lejerabani ko नहानदगी सार के लाइव नंगदब वारे होय होय ngasi nange देना संजोय सिंगाखम तमुगी राशिफल नुंगाइना ताजरी लेपी किनो और राशिफल दी लेपजरोय राशिफल दी एवरी संडे सिदी आई हक्चांग नारसु नानसु ngamna होनजगिबनी को MP3 दा फाइल ओइना थाजबनी ना दुदी खरसु ngamna होनजे हेतारे आईडी सुवा वाराउदे सर लालबोय खंते ओके थैंक यू बिनिता नावरेम ngасina ahanba thengnajabani thank you binita thawna sanasam sar se sahi kya subirage ai sahi 39 lam lere binita naurem thanks okay welcome ngakna he comment pajagi mayam comment thabiro ai losilage toramani mayam thokbirabani na comment ngang pajagi hetare aduga wahang live khar toina tawjarani hanati ko mayam khar toina sum live tawjarani ओके सर लापियो मोरेदा ओके अदुदी आई लादी पाव कमाय फाउननी आईगी नंबर दो अदुदा लालबोय की नंबर सु खंगनबा कनोमा मेसेज अमा थाबिरो को ओके के जे सारगी इसिनाव कयानो नुपा अनि नुपी अनि नुपा अनि नुपी अनि नि आईगी मदत्ता कनोमा लेरे नुपी अमा लेरे नुपी न अहन्नी मथंग आई लेरे मथंग इनाव नुपा अमा लेरे मथंग सन नुपी लेरे नुपा अनि नुपी अनि साउंड से फजन ताई को अदुगा कनो से वीडियो से ब्लर चतप्रा कमाय तोगे सेंब्रा कोई लाइव था से ब्लर चले देना को अदुम ता हाइबिरो ने यंगंबम गीता देवी सार महिंग काबगी हिदाक तो अमुतगा तापियो महिंग काबई दो ओके हजिकी दो क्या देख रहे हैं कोई येनपत मना दो येनपत मना से मरु यावना खर यामना फुटलगा सिदा मिसी दो चांग खर येंगलगा ग्लास अमदा हापलगा नैखाइबिरगा नोंगदा अनिर अहुमना थकपीगदो बायतारे अदु मतमदा उरिंगसो महिंगसो फगनी हाय मसिदा फद्रगदि आई तोआन हिदाम पिजरके
Okay, then aduga namarapum Ramesuri saying sir. Okay, thank you Ramesuri. Response pibire. Aduga Lalboy Gangte sir adum saying thank you Lalboy. Sunil Lashram. Okay. Binita Norem Ozagi live si kari numita thabano khangjaningi. Matam ga habiyo. Binita aise hana matam sema me nungti numi khudingi pung mapan khudingi live tawjara me hatare. Ado hanak sin nangdaba ado ai matam amuk nongna semjarani hatare ko. Matam amuk nongna semjarani adu semjara kanda yengsi hujimaki de ai matam semangam khiroi hatare. Athubo dai matam semjarage hanagi schedule tu sum tawbra natra kainom yengaga mayang miso saising sanaraba matung sigi matam sida tanja amasum yengsi hatare ko. Dena hoibam nithokaba po e sar aduga thana October ni rasina danu ni sarsi amukta habiyo. Sidi kupni haidab yaro nithokaba khaki hairasu yade ko aduga tha khaki hairasu yade rasi khaki punchil kan se magi oiba poto ama haigadam sidi kan kupna yengam changi ko aduna sida haragadi am sangani hatare aduna in hajerchi tongana sum kanoda kamendra keno sum yang se message ra keno ko sanjoy singa kam tamogi leifam sibo hirok hairise karamba hirok no Thawal district ke hirok to Thawal district ke hirok MLA hirok kendra MLA hirok ki Rajesham ana kon me jaga dune ko aduga Lalboy Gangte welcome sir okay Ineta okay thanks okay adudi mayam live se lusinjage yam su chile almost 47 minutes mo ay live talk jire mathang di sum mayam ga mapung phana punminasi live to dum lakpiu mayam na apamba topic sing ay thamjana ba sum hona jarake haibu wafam di thamjage ngasi di mayam mapung phana live saruk yamina ba amade aina reply pi matam na mapung phau da ta su comment message ta ai ga whatsapp number da sum lakpiu habisi thamjage ko matang sabada कोई भी रखो मोरे रोमदा सो हो हो कोई जरके लाल बॉय सोइदे नबके अथुबदे कोई जरके ओके अदुदी मयाम ओके ओके गुड नाइट अरसे मयाम को ओरो बिबे आदे आइना हाइबदा सोइखिब लांखिब यारसु मयाम गाकपिगनी अदुगा मपुंग फाउदो बियारसु मखादाना WhatsApp ta adama hangbirakpagi tanja do domina se ai sum ai hujik lower kan sida pungkhai mukte WhatsApp mong ngatang phone paijakini aduda mayam hangbini mising jo hangbiro yenga se kari kari to bi abano habin ching ching lo yenga se bi thamjaki ko comment no mayam lai to se good night sir okay good night Rameswari Diamond ga ai gi kong yet ta mathak ta samru okay samru gi dai block na semjakrabani mayam ko weekly राशिफल मैम से क्या सानसे कहीं राशिफल से मी खकी तब नाते मी खकी राशिफल ए है नाते मैम की कमलरो है लोनमक चानी है लेते थमजगे देना हाइबम लोखिनो सर मैम गायक पुनबसीसु नुंगाई हो हो याय 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 ngak leige okay bubble karasigi yengaga amukta haibiro amada yengbuda kanafam khangdre aduna aise asum matam sangna nade haibiro no toina hangene ai warau leite bubble sumai tose yamna tangai phado boy taragade ai WhatsApp ta sum lakpiyo hojikti lakpiro no WhatsApp ki oragade hayeng ayupta lakpiyo krangana ko WhatsApp ta thapiro ado sum yengse good night sir dena hoibam okay kaino ngata ngaibi ghor good night mo hajile dada chu chahi kuna pan sure isanupi ani
ꯑꯩꯁꯦ ꯁꯨꯔꯦ ꯅꯨꯄꯥ ꯄꯥꯝꯃꯤ ꯀꯩ ꯊꯥꯗ ꯑꯣꯏꯔꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯪ ꯍꯥꯏꯕꯤꯔꯛꯑꯣ ꯅꯆꯟ ꯁꯤꯗꯤ ꯍꯣꯠꯄ ꯑꯃ ꯆꯪꯉꯦ ꯎꯁꯥ ꯈꯥꯏꯗꯦꯝ ꯀꯣ ꯀꯥꯜꯀꯨꯂꯦꯁꯟ ꯑꯃ ꯆꯪꯉꯦ ꯑꯗꯨꯅ ꯋꯥꯆꯞꯇ ꯂꯥꯛꯄꯤꯌꯣ ꯁꯤꯁꯨ ꯀꯣ ꯁꯂꯥꯝ ꯃꯣꯍꯟ ꯃꯦꯁꯦꯖ ꯀꯛꯄꯤꯈ꯭ꯔꯦ ꯕ꯭ꯔꯍ꯭ꯃꯆꯥꯔꯤ ꯃꯔꯝꯗ ꯀꯀꯥ ꯋꯥꯆꯞꯇ ꯀꯨꯊꯤ ꯑꯃꯠꯇ ꯊꯥꯔꯛꯀꯦ ꯀꯨꯊꯤꯗꯤ ꯋꯥꯆꯞꯇ ꯊꯥꯕꯤꯔꯛꯀꯅꯣ ꯑꯩ ꯌꯦꯡꯕ ꯉꯝꯖꯔꯣꯏ ꯋꯥꯆꯞꯁꯦ ꯃꯇꯝ ꯈꯔ ꯄꯥꯏꯖꯈꯤꯔꯣꯏꯒꯦ ꯄꯣꯛꯄ ꯅꯨꯃꯤꯠꯀꯨꯝꯕ ꯀꯩꯒꯨꯝꯕ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯗ ꯀꯣꯊꯤꯗꯤ ꯌꯦꯡꯒꯗꯕ ꯆꯞ ꯃꯥꯟꯅꯩ ꯁꯨꯝ ꯌꯦꯡꯕ ꯌꯥꯎ ꯈꯔ ꯁꯨꯝ ꯇꯧꯖꯔꯛꯀꯦ ꯑꯗꯨꯗ ꯀꯣ ꯑꯣꯀꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯁꯦ ꯃꯌꯥꯝ ꯀꯣ ꯑꯩꯁꯨ ꯈꯤꯇꯪ ꯋꯥꯖꯔꯦ ꯑꯗꯨꯅ ꯁꯥꯎꯟꯁꯨ ꯁꯦꯡꯉꯦ ꯚꯤडिꯑꯣ ꯁꯦꯡꯉꯦ ꯁꯂꯥꯝ ꯃꯣꯍꯟ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯐꯖꯅ ꯔꯦꯁꯄꯣꯟꯁ ꯄꯤꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝꯒꯤ ꯀ꯭ꯔꯤꯄꯥꯅꯤ ꯑꯩ ꯃꯊꯪꯗ ꯃꯌꯥꯝꯒꯤ ꯂꯥꯏꯐ ꯃꯄꯨꯡ ꯐꯥꯍꯟꯖꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯖꯒꯦ ꯉꯁꯤꯗꯤ ꯈꯤꯇꯪ ꯊꯦꯡꯖꯤꯜꯂꯛꯄ ꯏꯁꯥꯁꯨ ꯈꯔ ꯋꯥꯕ ꯈꯔ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯃꯌꯥꯝ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ